ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯆꯔꯦ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯕꯒꯤ ꯃꯇꯝ ꯈꯔ ꯋꯥꯔꯤ ꯊꯥꯒꯠꯄ ꯂꯦꯞꯆꯔꯨꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯐꯔꯦ ꯑꯩ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯋꯥꯔꯤꯔꯣꯝꯗ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯦ ꯃꯥꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯆꯞ ꯆꯥꯕ ꯆꯍꯤ ꯃꯇꯥꯡꯗꯣ ꯑꯣꯏꯔꯦꯕ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯦ ꯑꯗ ꯁꯨꯝ ꯂꯩꯕꯁꯤꯗ ꯂꯩꯐꯝ ꯆꯥꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯔꯤ ꯃꯇꯥ ꯀꯣ ꯑꯗꯩ ꯃꯃꯥꯅ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯉꯥꯡꯁꯤꯟꯕꯗꯣꯀꯣ ꯌꯥꯝ ꯊꯤꯅ ꯆꯩ ꯉꯥꯡꯉꯤ ꯍꯥꯏꯕꯩ ꯋꯥꯗꯤ ꯅꯠꯇꯕ ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯕ ꯌꯥꯔꯦ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕꯅ ꯀꯅꯥꯅꯣ ꯀꯥꯏꯅꯒ ꯊꯦꯡꯅ ꯌꯨꯝ ꯄꯥꯜꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯉꯥꯡ ꯌꯥꯎꯗꯕꯒꯤꯀꯣ ꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯕꯅꯤ나 ꯌꯨꯝ ꯄꯥꯜꯂꯒꯁꯨ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯩꯝꯇ ꯀꯥꯟꯅꯗꯦ ꯅꯨꯄꯥꯗꯤ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯊꯤꯈꯤꯅꯤ ꯅꯌꯨꯝ ꯄꯥꯜꯂꯣ 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 ꯑꯗꯨꯝ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯆꯦꯁꯦ ꯃꯥꯁꯦ ꯃꯟꯊꯥꯁꯦ ꯁꯥꯔꯦꯕꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯉꯩ ꯃꯇꯝꯗꯅ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯎꯋꯣꯅ ꯌꯥꯎꯈ꯭ꯔꯦ ꯍꯣꯏ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯕ ꯌꯥꯔꯣꯏ ꯈꯣꯠꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯃꯉꯣꯟꯗ ꯏꯃꯨꯡꯒꯤ ꯃꯤꯅ ꯐꯨꯗꯅ ꯆꯩꯗꯅ ꯌꯥꯝꯅ ꯇꯧꯈꯤꯕꯕꯨꯗꯤ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯃꯇꯥꯡ ꯃꯇꯝꯁꯦ ꯍꯦꯛꯇ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯕ ꯃꯑꯣꯡꯗꯗꯤ ꯍꯦꯛꯇ ꯑꯣꯏꯗꯦꯗꯅ ꯏꯆꯦꯁꯨ ꯃꯥꯁꯨ ꯃꯤꯅꯤꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯂꯩꯖꯕ ꯄꯥꯁꯨ ꯄꯥꯈꯠꯂꯦ ꯑꯗꯩ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯆꯦꯜꯂꯒꯦ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯦ ꯆꯦꯜꯂꯒꯦ ꯍꯥꯏꯔꯁꯨ ꯃꯥꯒ ꯇꯪ ꯇꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯁꯨ ꯍꯦꯛ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯥꯁꯦ ꯃꯊꯥ ꯁꯥꯕ ꯑꯗꯩ ꯃꯥꯁꯨ ꯊꯤꯕ ꯌꯥꯕꯅꯤ ꯊꯤ ꯑꯗꯨꯝ ꯍꯥꯏꯔꯛꯏꯉꯩ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯥꯁꯦ ꯈꯪꯅꯁꯦ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯁꯦ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯃꯥ ꯍꯣꯏ ꯍꯣꯏꯅ ꯑꯗꯨꯝ ꯌꯥꯁꯜꯂꯦꯕꯀꯣ ꯑꯗ ꯂꯣꯏꯅꯔꯨꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯊꯑꯣꯏꯅ ꯃꯥꯒꯤꯗꯃꯛꯇ ꯇꯪ ꯇꯥꯅ ꯂꯦꯞꯄꯤꯕ ꯍꯦꯛ ꯉꯝꯗꯕꯒꯨꯝꯕ ꯑꯗꯩ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯅꯥꯇꯩ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯏꯔꯕꯕꯨ ꯌꯥꯝ ꯊꯤꯅ ꯍꯟꯊꯅ ꯈꯟꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦ ꯏꯆꯦ ꯏꯃꯨꯡꯁꯤꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯗꯨ ꯀꯨꯏꯅ ꯂꯩꯁꯥꯔꯒ ꯀꯩꯅꯣꯅꯦ ꯀꯥꯏꯅ ꯃꯤꯑꯣꯏꯕꯁꯦ ꯅꯣꯛꯅꯕꯁꯦ ꯑꯐꯕ ꯉꯥꯛꯇꯗꯤ ꯑꯣꯏꯅꯤꯡꯕꯅꯤꯅ ꯑꯗꯨꯃꯛ ꯍꯦꯛ ꯅꯣꯛꯅꯕꯁꯨ ꯃꯥꯁꯦ ꯄꯥꯝꯗꯕ ꯑꯗꯩ ꯄ꯭ꯂꯁ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯁꯥꯔ ꯂꯩꯔꯒ ꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯜꯂꯤꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯠꯇ ꯄꯥꯗꯅ ꯀꯦꯅ ꯃꯧꯅ ꯂꯩꯒꯦ ꯈꯜꯂ ꯄꯥꯟꯖꯕ ꯉꯥꯛꯇꯅꯤꯗ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯂꯥꯏꯔꯕ ꯃꯤꯗꯒ ꯄꯥꯜꯂꯔꯒ ꯑꯁ ꯌꯥꯝ ꯋꯥꯅꯤꯗ ꯀꯥꯏꯅ ꯈꯟꯕꯗꯨꯒꯤ ꯃꯥꯁꯨ ꯑꯗꯨꯝ ꯈꯟꯖꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯁꯨ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦꯕꯀꯣ ꯃꯃꯥꯅ ꯇꯣꯏ ꯈꯠꯅꯩ ꯃꯃꯥꯅꯒ ꯊꯤ ꯍꯥꯏꯀꯣ ꯅꯌꯨꯝ ꯄꯥꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯆꯤꯟ ꯇꯥꯟꯅ ꯈꯨꯝꯗꯅ ꯂꯩ ꯅꯁꯛꯇꯨꯅ ꯀꯩꯅꯣ ꯑꯁ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯦ ꯃꯥꯁꯦ ꯂꯥꯏ ꯁꯒꯣꯜꯒ ꯃꯥꯜꯂꯦ ꯍꯥꯏ ꯃꯃꯥꯏꯁꯨ ꯈꯤꯇꯪ ꯁꯥꯡ ꯃꯥꯜꯂꯦ ꯏꯆꯦꯁꯦ ꯑꯗꯨꯃꯥꯏꯅ ꯊꯤꯗꯤ ꯈꯟꯅꯔꯦ ꯃꯥ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥ ꯃꯄꯥꯗ ꯃꯥꯁꯦ ꯋꯥꯔꯧꯔꯦꯕꯀꯣ ꯈꯜꯂꯦ ꯃꯊꯟꯇ ꯑꯁ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯐꯠꯇꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯕꯨ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯐꯪꯒꯗꯕꯁꯨ ꯅꯠꯇꯦ ꯂꯩꯕꯥꯛꯅ ꯁꯥꯔꯒ ꯃꯗꯨꯗ ꯑꯩꯅ ꯄꯥꯝꯖꯕ ꯃꯑꯣꯡ ꯑꯩꯅ ꯄꯥꯝꯖꯕ ꯁꯛꯇꯥꯗ ꯁꯥꯔꯒ ꯂꯩ ꯄꯔꯦꯡꯗꯣ ꯍꯨꯛꯎꯗꯧ ꯉꯥꯏꯔꯦ ꯁꯤ ꯈꯛꯇꯅꯦ ꯃꯥ ꯈꯜꯂꯤꯁꯦ ꯅꯨꯄꯥ ꯑꯃꯈꯛ ꯃꯥꯁꯦ ꯐꯖꯅ ꯈꯪꯅꯔꯦ ꯑꯗ ꯐꯖꯅ ꯈꯪꯅꯔꯀꯥꯟꯗ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯐꯣꯟꯗ ꯈꯪꯅꯕꯅꯤꯀꯣ ꯁꯛ ꯎꯅꯕ ꯅꯠꯇꯦ ꯑꯗ ꯈꯪꯅ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯔꯦ ꯑꯁ ꯅꯨꯄꯥꯒꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯅꯅ ꯁꯥꯟꯅꯩ ꯃꯥꯁꯦ ꯋꯥꯔꯤꯒꯁꯦ ꯑꯗꯒꯤ ꯎꯅꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯌꯨꯃꯥꯏ ꯆꯦꯟꯕ ꯅꯨꯄꯥ ꯑꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯟꯕꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯑꯗꯨꯝ ꯆꯦꯛ ꯁꯨꯔꯒ ꯆꯦꯛ ꯁꯨꯕꯕꯨ ꯌꯥꯝ ꯍꯟꯊꯅ ꯈꯟꯕꯩ ꯋꯥ ꯅꯠꯇꯕ ꯆꯦꯛ ꯁꯨꯕꯁꯨ ꯃꯤꯅꯤ ꯄꯩꯁా ꯃꯌꯥꯝ ꯄꯥꯏꯕ ꯂꯩꯀꯣ ꯑꯗ ꯍꯧꯖꯤꯛꯀꯤ ꯆꯦꯛ ꯁꯨꯕ ꯅꯨꯄꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯨ ꯆꯦꯛ ꯑꯗꯨꯝ ꯁꯨꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯗ ꯈꯨꯠꯀ ꯊꯛ ꯅꯤꯛꯑꯒ ꯕꯦꯟꯗꯔꯗ ꯄꯠꯀ ꯆꯪꯉꯒ ꯑꯗꯨꯃꯥꯏꯅ ꯈꯔ ꯆꯤꯡꯉꯒ ꯌꯨꯝꯗ ꯆꯪꯉꯒ ꯄꯗ꯭ꯔꯥꯛ ꯂꯥꯎ ꯇꯨꯝꯃꯒ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯏꯅꯤꯅꯦ ꯍꯥꯏꯔꯒ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯑꯣꯏ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯤꯗꯤ ꯑꯐꯕ ꯍꯦꯛ ꯄꯥꯝꯕ ꯃꯁꯥꯗꯤ ꯌꯦꯡꯖꯗꯅ ꯏꯆꯦꯁꯤꯅ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛ ꯅꯨꯄꯥꯁꯦ ꯎꯅꯕ ꯂꯥꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯊꯥꯎꯔꯦꯛꯀ ꯏꯀꯥꯔꯒ ꯑꯗꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯀꯥꯗꯨꯅ ꯑꯩꯈꯣꯏ ꯖꯤꯟꯁꯀꯥꯗꯣ ꯏꯃꯟꯒ ꯃꯜꯂꯒ ꯅꯨꯡꯁꯥꯗ ꯑꯗꯨꯝ ꯊꯕꯛ ꯁꯨꯕꯒꯤ ꯐꯨꯔꯤꯠ ꯑꯣꯏꯔꯁꯨ ꯃꯆꯨꯒꯁꯦ ꯈꯔ ꯀꯣꯛꯊꯔꯛꯏꯗꯅꯀꯣ ꯑꯗꯨ ꯀꯣꯛꯊꯕꯗꯨꯒ ꯁꯨꯝ ꯌꯨꯒ ꯈꯔ ꯉꯥꯎꯔꯤꯒ ꯇꯧꯔꯒ ꯅꯨꯄꯤ ꯎꯅꯗꯣꯏꯅꯤ ꯀꯥꯏ ꯃꯃꯥꯟꯅꯕ ꯈꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯁꯥꯠ ꯍꯩꯔꯨꯕꯒꯤ ꯄꯩꯁꯥ ꯈꯔ ꯈꯨꯠꯇꯒ ꯄꯥꯏꯔ ꯂꯥꯛꯄ ꯅꯨꯄꯤ ꯎꯅꯔꯨꯗꯣꯏꯅꯤ ꯀꯥꯏ ꯍꯥꯏꯔꯒ ꯀꯩ ꯍꯥꯏꯅꯤ ꯀ꯭ꯋꯥ ꯃꯇꯒ ꯎꯝꯁꯤꯜꯂꯒ ꯒꯥꯔꯤꯗꯒ ꯄꯥꯎ ꯈꯥꯏꯊꯔꯒ ꯑꯐꯥꯎ ꯁꯥ ꯎꯅꯕ ꯂꯥꯛꯄꯗꯣꯏꯅꯤꯗ ꯏꯆꯦꯁꯦ ꯃꯥꯁꯦ ꯏꯀꯥꯏꯔꯕꯀꯣ ꯃꯅꯥꯎꯅꯨꯄꯤ ꯑꯃꯒ ꯊꯣꯛꯄꯅꯦ ꯑꯁ ꯏꯀꯥꯏꯕꯗꯤ ꯃꯥꯁꯦ ꯑꯁ ꯁꯤ ꯅꯨꯄꯥꯁꯦ ꯑꯣꯏꯗꯧ ꯅꯠꯇꯦꯗ ꯑꯩ ꯇꯣꯛꯆꯍꯧꯔꯒꯦ ꯍꯥꯏ ꯃꯥꯁꯦ ꯕꯤꯠ ꯌꯥꯝ ꯊꯤꯅ ꯂꯩꯇꯕ ꯑꯣꯏꯈꯤꯕ ꯁꯤꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯩ ꯃꯥꯅ ꯌꯥꯝ ꯄꯦꯟꯖꯗꯕ ꯑꯃ ꯂꯩꯀꯣ ꯏꯆꯦꯁꯤꯅꯀꯣ ꯃꯥꯅ ꯅꯨꯄꯥꯁꯤꯡꯗ ꯌꯥꯝ ꯋꯥꯔꯧꯕ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤꯁꯨ ꯂꯩꯔꯝꯃꯦꯕ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯗꯒꯤ ꯅꯨꯄꯥꯁꯤꯅꯁꯨ ꯃꯥꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯐꯖꯅ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯍꯥꯏ ꯑꯉꯥꯡ ꯑꯣꯏꯕꯗꯤ ꯌꯥꯝ ꯊꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯅꯠꯇꯦ ꯆꯍꯤ ꯈꯔ ꯅꯧꯔꯤꯉꯩ ꯇꯥꯏꯃꯤꯡꯗꯒꯤ ꯑꯗ ꯏꯆꯦꯁꯦ ꯃꯥꯁꯦ ꯃꯁꯛꯀ ꯈꯔ ꯐꯖꯔꯛꯀ ꯇꯧꯔꯤ ꯇꯥꯏꯃꯤꯡꯁꯦ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯌꯥꯝ ꯈꯝꯍꯟꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥ ꯑꯦꯛꯁꯅꯤꯀꯣ ꯑꯦꯛꯁꯀꯤ ꯋꯥꯔꯤꯅꯤ ꯂꯤꯊꯔꯛꯏꯁꯤꯅ ꯑꯦꯛꯁꯅ ꯌꯥꯝ ꯊꯤꯅ ꯈꯝꯍꯟꯕ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄ ꯑꯣꯏꯔꯣ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯆꯠꯄ ꯑꯣꯏꯔꯣ ꯍꯦꯛꯇ ꯊꯤꯡꯖꯤꯟꯕ ꯃꯉꯣꯟꯗ
ꯊꯤꯡꯖꯤꯜꯂꯒ ꯍꯦꯛꯇ ꯁꯥꯎꯕ ꯐꯣꯟꯒꯁꯦ ꯑꯗꯨꯝ ꯄꯥꯏꯔ ꯊꯝꯍꯟꯕ ꯀꯔꯤꯝꯇ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯌꯥꯗꯕ ꯁꯤ ꯃꯇꯝꯗ ꯅꯨꯄꯥ ꯅꯍꯥ ꯑꯇꯣꯞ ꯑꯇꯣꯞꯄ ꯈꯔ ꯈꯪꯅꯍꯧꯒꯗꯕꯗꯣ ꯑꯗꯨꯁꯨ ꯈꯪꯅꯍꯧꯗ꯭ꯔꯕꯀꯣ ꯑꯗꯩ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯊꯣꯛꯂꯛꯄ ꯂꯩꯗꯥꯏꯅꯦ ꯁꯤꯒ ꯆꯠꯂꯨꯕ ꯀꯥꯁꯦ ꯁꯥꯎꯔꯒ ꯍꯦꯛꯇ ꯂꯥꯛꯇꯣꯏꯅꯤ ꯈꯪꯕ ꯃꯃꯥꯟꯅꯕꯒꯤ ꯒꯥꯔꯤ ꯋꯥꯏꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗ ꯑꯩ ꯌꯨ ꯊꯛꯑꯣꯔꯥ ꯑꯩ ꯅꯤꯁꯥ ꯆꯥꯔꯣꯔꯥ ꯀꯥꯏꯅ ꯍꯪꯗꯅ ꯈꯣꯠꯇꯅ ꯃꯉꯣꯟꯗ ꯀꯞꯇꯅ ꯈꯣꯠꯇꯅ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯁꯥꯎꯕ ꯃꯆꯤꯡ ꯌꯥꯝ ꯐꯠꯇꯕꯗꯣ ꯐꯨꯗꯣꯔꯛꯄꯗꯣ ꯑꯗ ꯏꯆꯦꯁꯤꯅ ꯃꯇꯝꯗ ꯈꯟꯖꯈ꯭ꯔꯤꯁꯦ ꯃꯥꯅ ꯑꯩꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯕꯅꯤ ꯑꯗꯨꯅꯅꯦ ꯃꯥꯅ ꯅꯤꯁꯥ ꯆꯥꯎꯔꯒ ꯍꯪꯉꯤꯁꯦ ꯑꯩ ꯃꯥ ꯅꯠꯇꯕ ꯑꯃꯠꯇ ꯀꯣꯏꯔꯔꯣꯏꯒꯦ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯁꯤꯕꯨ ꯀꯥꯏꯅ ꯈꯜꯂꯒ ꯃꯥꯁꯨ ꯂꯦꯞꯆꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯆꯦꯁꯤꯒꯤ ꯃꯥꯒꯤ ꯑꯦꯛꯁꯤꯒ ꯃꯥꯁꯦ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦ ꯆꯍꯤ ꯌꯥꯝ ꯅꯨꯡꯁꯤꯅꯔꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯍꯣꯠꯅꯕꯁꯦ ꯑꯗꯨꯝ ꯀꯜꯂꯦꯀꯣ ꯑꯗ ꯏꯆꯦꯁꯨ ꯃꯥꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯣ ꯇꯧꯔꯒ ꯂꯩꯔꯤꯅꯤ ꯑꯗ ꯗꯥꯎ ꯌꯥꯗꯅ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯅꯨꯄꯥꯁꯦ ꯊꯕꯛ ꯑꯃ ꯐꯪꯉꯦꯕꯀꯣ ꯄꯩꯁꯥꯁꯦ ꯌꯥꯝ ꯅꯝꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯇꯧꯕꯕꯨꯗꯤ ꯏꯆꯦꯅ ꯃꯥꯒꯤ ꯄꯩꯁꯥ ꯅꯝꯕꯗ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯈꯤꯗꯦ ꯄꯥꯡꯁꯨ ꯄꯥꯡꯈꯤꯗꯦꯀꯣ ꯊꯕꯛꯁꯦ ꯎꯆꯤꯟ ꯅꯥꯆꯤꯟ ꯈꯜꯂꯦ ꯌꯥꯝ ꯊꯤ ꯍꯔꯥꯎꯔꯦ ꯏꯆꯦꯁꯤꯅ ꯈꯜꯂꯦ ꯑꯁ ꯑꯩ ꯃꯇꯝꯁꯤꯗ ꯌꯨꯝ ꯑꯗꯨꯝ ꯄꯥꯜꯂꯒꯦꯅ ꯈꯟꯕ ꯀꯥꯟꯁꯤꯗ ꯊꯕꯛ ꯍꯦꯛ ꯇꯧꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯆꯦꯟꯖꯜꯂꯛꯄꯅꯦꯕ ꯏꯆꯦꯁꯦ ꯃꯥꯁꯦ ꯄꯨꯔꯥ ꯀꯩ ꯍꯥꯏꯅꯤ ꯋꯥꯈꯜꯁꯦ ꯊꯤ ꯅꯨꯡꯉꯥꯏꯇꯔꯦ ꯃꯥꯁꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ ꯄꯦꯟꯁꯨ ꯌꯥꯝ ꯄꯦꯟꯗꯔꯦꯀꯣ ꯑꯗꯩ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯕ ꯑꯗꯨ ꯏꯀꯥꯏꯔꯦꯕꯀꯣ ꯑꯗꯩ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤꯁꯦ ꯑꯇꯣꯞꯄꯁꯦ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯉꯣꯟꯗ ꯍꯥꯏꯔꯛꯑꯦꯕ ꯆꯦꯜꯂ ꯃꯇꯨꯡꯗ ꯑꯩꯅ ꯆꯦꯟꯒꯦꯅ ꯆꯦꯟꯕ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯥꯟꯅꯕꯅ ꯅꯝꯗꯅ ꯅꯝꯕꯔ ꯄꯤꯁꯜꯂꯛꯄꯗꯒꯤ ꯍꯥꯏꯐꯦꯠꯇꯪ ꯎꯅꯕ ꯊꯣꯛꯎꯕꯅꯤ ꯎꯅꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯆꯦꯟꯕꯅꯤ ꯈꯣꯠꯄꯅꯤ ꯁꯤꯅꯤ ꯏꯆꯦꯁꯦ ꯃꯥꯁꯦ ꯊꯥꯖꯔꯦ ꯑꯗꯩ ꯊꯥꯖꯕꯗꯒꯤ ꯃꯣꯏꯕꯥꯏꯁꯦ ꯀꯞꯃꯤꯟꯅꯗꯅ ꯈꯣꯠꯇꯅꯀꯣ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯦ ꯑꯗꯩ ꯏꯆꯦꯁꯤꯅ ꯈꯜꯂꯦ ꯍꯣꯏ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯀꯩꯁꯨ ꯂꯥꯜꯂꯝꯃꯣꯏ ꯏꯕꯥꯅꯤ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯤꯅꯤ ꯑꯩꯅ ꯍꯦꯟꯅ ꯂꯨꯃꯝꯒꯅꯤ ꯅꯨꯄꯤ ꯑꯃꯁꯦ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯖꯗꯥꯕꯤ ꯈꯔ ꯄꯤꯔꯒ ꯇꯣꯛꯆꯈ꯭ꯔꯁꯅꯤ ꯏꯆꯦꯅ ꯑꯗꯨꯐꯥꯎ ꯌꯧꯅ ꯈꯟꯕꯗꯣ ꯃꯥ ꯅꯨꯄꯤ ꯆꯦꯟꯒꯦ ꯆꯦꯟꯁꯅꯨ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯩꯒꯦ ꯀꯥꯏꯅꯒ ꯁꯤꯐꯥꯎ ꯌꯧꯅ ꯏꯆꯦꯁꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯩꯈꯣꯏ ꯃꯇꯝ ꯂꯦꯞꯅꯔꯀꯥꯟꯗꯀꯣ ꯃꯇꯝ ꯂꯦꯞꯅꯔꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤ ꯑꯗꯨꯝ ꯍꯣꯡꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯆꯦꯒꯤ ꯑꯦꯛꯁꯦ ꯑꯗꯩ ꯃꯇꯝ ꯌꯧꯔꯀꯥꯟꯗ ꯏꯆꯦꯁꯦ ꯄꯨꯔꯥ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯑꯗꯨꯝ ꯍꯣꯡꯈꯤꯕ ꯏꯆꯦꯁꯦ ꯃꯥꯁꯦ ꯏꯀꯥꯏ ꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁ ꯅꯍꯥꯟꯗꯩ ꯑꯩꯅ ꯄꯥꯎꯒ ꯐꯥꯎꯅꯔꯨꯁꯦ ꯄꯨꯔꯥ ꯏꯆꯦꯁꯦ ꯃꯥꯁꯦ ꯒꯙꯥꯒꯤ ꯇꯥꯏꯞꯇ ꯁꯤꯖꯤꯟꯅꯕꯤꯕꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯁꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯂꯩꯔꯤꯉꯩꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯐꯣꯇꯣꯒꯁꯦ ꯌꯥꯝ ꯊꯥꯒꯠꯂꯛꯑꯦ ꯑꯦꯐꯕꯤꯗꯀꯣ ꯏꯆꯦꯁꯤꯒꯤ ꯑꯦꯛꯁꯤꯒ ꯃꯥꯒ ꯂꯨꯍꯣꯡꯕꯒꯤ ꯆꯥꯛꯀꯧꯕꯒꯤ ꯀꯃꯥꯏ ꯌꯦꯡꯉꯦ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯔ ꯃꯥꯁꯦ ꯀꯞꯈꯤ ꯗꯥꯎꯟ ꯑꯃꯨꯛ ꯌꯥꯗ꯭ꯔꯤꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯊꯥꯅꯈꯤꯕ ꯃꯦꯁꯦꯁ ꯀꯩꯀꯥꯗꯨꯗꯤ ꯀꯛꯇ꯭ꯔꯕꯖꯥꯠꯅꯤꯗ ꯏꯆꯦꯁꯤꯒꯤ ꯑꯦꯛꯁꯤꯅ ꯀꯛꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥ ꯁꯨꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯀꯛꯇ꯭ꯔꯤꯔꯥ ꯀꯥꯎꯗꯅꯕꯨ ꯀꯛꯇ꯭ꯔꯤꯔꯥ ꯃꯦꯁꯦꯁ ꯈꯔꯗꯤ ꯀꯛꯑꯝꯗ꯭ꯔꯕꯖꯥꯠꯅꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯂꯨꯍꯣꯡꯉꯤꯕ ꯅꯨꯄꯤꯁꯤꯅ ꯅꯣꯡ ꯏꯆꯦꯗ ꯀꯣꯜ ꯇꯧꯔꯦ ꯏꯆꯦꯁꯤ ꯃꯥꯁꯦ ꯈꯜꯂꯤ ꯀꯩꯅꯣ ꯀꯣꯜ ꯇꯧꯔꯛꯏꯁꯤꯕꯣ ꯀꯥꯏ ꯑꯗ ꯏꯆꯦꯅ ꯄꯥꯏꯈꯠꯂ ꯆꯩꯒꯤꯁꯤꯅꯤ ꯃꯥ ꯂꯨꯍꯣꯡꯉꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯤꯁꯤ ꯀꯩꯅꯣꯅ ꯑꯗꯨ ꯈꯜꯂ ꯃꯥꯁꯦ ꯄꯥꯏꯈꯠꯄꯖꯥꯠꯅꯤ ꯄꯥꯏꯈꯠꯂ ꯀꯥꯟꯁꯤꯗ ꯅꯨꯄꯤ ꯑꯣꯏꯅ ꯄꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯃꯥ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯍꯥꯏ ꯑꯗꯣ ꯋꯥꯔꯤꯁꯦ ꯁꯥꯟꯅꯕ ꯀꯥꯟꯗ ꯅꯨꯄꯤ ꯑꯃꯁꯤꯗ ꯍꯦꯛꯇ ꯕꯦꯔꯦꯡ ꯍꯦꯛꯇ ꯈꯞꯊꯔꯛꯄꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯅꯤ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯂꯝꯆꯠꯂꯨꯗꯕꯤꯒꯤ ꯇꯥꯏꯞꯇ ꯃꯉꯣꯟꯗ ꯇꯤ ꯉꯥꯡꯗꯅ ꯆꯩꯗꯅ ꯇꯧꯔꯛꯄꯁꯤꯗ ꯏꯆꯦꯁꯦ ꯃꯥꯁꯦ ꯏꯀꯥꯏꯔꯦꯕꯀꯣ ꯑꯗꯩ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯃꯥꯅ ꯃꯤꯡꯒꯧꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯑꯦꯛꯁꯇꯨꯗ ꯃꯥꯅ ꯇꯥꯇꯣꯟ ꯀꯧꯕꯖꯥꯠꯅꯤꯀꯣ ꯇꯥꯇꯣꯟ ꯀꯧꯕꯅꯤꯅ ꯅꯨꯄꯤꯗꯨꯗꯤ ꯏꯅꯝꯃ ꯇꯥꯔꯦꯀꯣ ꯕꯦꯕꯥꯔꯗ ꯃꯥꯅ ꯏꯅꯝꯃ ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯂꯧꯒꯅꯨ ꯃꯥꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯈꯤꯕ ꯂꯩꯇꯦ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯃꯦꯁꯦꯁꯅꯤ ꯑꯩ ꯃꯉꯣꯟꯗ ꯅꯝꯗꯅ ꯂꯩꯁꯟꯒꯦꯁꯨ ꯈꯟꯗꯦ ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯀꯩꯝꯇ ꯄꯥꯎ ꯐꯥꯎꯅꯗꯦ ꯀꯥꯏꯅ ꯃꯥꯁꯦ ꯍꯥꯏꯖꯕꯀꯣ ꯍꯥꯏꯖꯕꯁꯤꯗ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯑꯆꯨꯝꯕ ꯁꯥꯔ ꯉꯥꯡꯈꯠꯂꯦ ꯆꯦꯜꯂꯕ ꯃꯇꯨꯡꯁꯤꯗ ꯅꯪꯅ ꯑꯃꯨꯛꯀ ꯃꯦꯁꯦꯁ ꯊꯥꯅꯔꯝꯃꯤꯁꯦ ꯅꯪꯅ ꯌꯥꯗꯅ ꯊꯥꯅꯔꯝꯃꯤ ꯅꯠꯇ꯭ꯔꯥ ꯈꯣꯠꯇ꯭ꯔꯥ ꯀꯥꯏꯅ ꯉꯥꯡꯕꯗ ꯏꯆꯦꯁꯦ ꯃꯥꯁꯦ ꯏꯆꯦꯁꯨ ꯈꯔ ꯁꯥꯎꯅꯤꯡꯒꯨꯝ ꯀꯩꯒꯨꯝ ꯃꯥꯅ ꯈꯔ ꯈꯨꯝꯃꯨꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯍꯦꯛꯇ ꯉꯥꯡꯊꯔꯛꯄ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥ ꯐꯪꯗꯕꯩ ꯇꯥꯏꯞꯇ ꯅꯪ ꯄꯥꯝꯗꯗꯅ ꯅꯪꯒꯤ ꯅꯔꯝ ꯆꯠꯇꯣ ꯈꯪꯗꯅ ꯅꯨꯄꯥꯁꯤꯅ ꯑꯩ ꯑꯣꯏꯅ ꯂꯧꯔꯤꯅꯤ ꯑꯩ ꯑꯣꯏꯅ ꯄꯥꯝꯃꯦꯅ ꯂꯧꯔꯤꯅꯤ ꯑꯗꯨꯃꯛꯇꯗ ꯅꯪꯅ ꯑꯗꯨꯝ ꯍꯟꯖꯟꯅ ꯏꯔꯥꯡ ꯍꯧꯔꯤꯗꯨꯕꯨ ꯅꯨꯄꯥ ꯌꯥꯝ ꯐꯪꯖꯗꯕ ꯅꯨꯄꯤ ꯃꯥꯜꯂꯤ ꯃꯊꯣꯡ ꯆꯥꯕ ꯅꯨꯄꯤ ꯃꯥꯟꯗꯦꯒ ꯁꯨꯠꯇꯗ ꯆꯩꯊꯔꯕꯖꯥꯠꯅꯤ ꯑꯗꯩ ꯈꯨꯝꯐꯝ ꯈꯪꯗ ꯃꯥꯁꯦ ꯑꯗꯨꯝ ꯈꯣꯡꯉꯦ ꯀꯞꯄ ꯈꯪꯕ꯭ꯔꯥ ꯑꯗꯒꯤ ꯃꯥꯅ ꯏꯅꯝꯃꯒ ꯀꯧꯔꯤꯗꯣ ꯕꯦꯕꯥꯔ ꯑꯃ ꯃꯥ ꯙꯔꯃ ꯀꯥꯏꯅꯤꯡꯗꯕꯩ ꯀꯧꯕ ꯋꯥꯅꯤ ꯅꯨꯄꯤꯗꯣ ꯑꯉꯥꯡꯅꯦꯕꯀꯣ ꯃꯥꯅ ꯍꯜꯂꯦꯕ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯉꯥꯡ ꯑꯩꯈꯣꯏ ꯇꯀꯠ ꯇꯦꯛꯄ ꯑꯗꯨꯝ ꯏꯟꯈꯠꯂꯛꯄꯒꯤ ꯐꯖꯔꯛꯄꯗꯨꯅꯤ ꯅꯨꯄꯥꯁꯤꯡꯁꯨ ꯐꯖꯕ ꯄꯥꯝꯕꯅꯤꯅ ꯑꯗꯨꯝ ꯂꯧꯈꯤꯕ ꯖꯥꯠꯅꯤꯗ ꯑꯗꯒꯤ ꯃꯥꯁꯦ ꯕꯤꯠꯁꯦ ꯇꯦꯛꯈꯤꯕꯗꯒꯤ ꯅꯨꯄꯥꯁꯦ ꯀꯣꯏꯗꯅ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯁꯨꯕ ꯅꯨꯄꯥꯁꯦ
sida leirage khala kan se subu nupa je magi mong mo to su ubu dang bit jam khang tek bane ko adi ma se sum leire ko adi ma hai re ma pa da hai tai ne moi gi ise gi baba se yam phai ta ta sin taw be do cheigal laga su hai na gi aning ba pa ma do hayu ise nai ai khang na ba leite noi na sin bu do noi na phai na sin bu do ai yare noi na yum pa lo hai da na ai gi bor noi na piro ai yare sin ne ai na khang na ji ko cha ba ta yaw dre adi hoi na hai re adi hoi hai nupa de ta tablong phar pi bi ya ban ti ko adi marak si de che su nupa se khangnai ko khangnam ya nupa khangnai ba si da yamna chop pa thengnagi di wai shana ba kar hor message thana ba kar hor kan da magi nushina ba nupi ne phone tok sulak pa gumba che si da de che na mu hai che si na dum sengdok ba saruk ta da oi ba nupi sing si da ko ai khangda da na to bu ne hai ko hoji sigi nupa si su ai khangda da na nanga khangnai khangda bagi ai maga pau phongna rure waru biganu saubiganu hasi masu to khrabo ko phana kui ne je se leire kuma herau si ma se chitha dare hadi kesala challe hadi khoimu ilakna bo ko idi kai po ni chen tori thabak se dei masu ama tangbu kitang maga chana zabam tangbu phangadi khandana ichi su chacharu bane pasagi ahalamanna sinbidana nupa ma thengnare nupa se lamdi khra thape kadang haidaba jaga de ne bo kolam se ada maro mo sing yam lei yam tina gyan ta ba mi ni tabuk subu nomba yam kalle na hai ko de se hoi yar ge dai si da yum je pa lage khamade masak una dana de chapo ka chamin na dana kotan wari watai si phone da dum phajana sanare adum inkhalak pagi phone wari khusana si sanare ko wari puraga luhongba na hainare che suma se awong se sum thijalak bodo ai kana da kari pangi ba ai phane kya pu ba khudai kya pu ba swaina ga hoi nupi gi di khanja bodo je se ma se khan ba hore ko khan bhar kan pa se ma se lo lok pa tha loi ba kan se sidaga koi chenga no se mahau tango kaina ga phoga thin ba lak na ga taw ba ko asa po ka cha da khoton taw bus de je sina ijam na ko ma di magi manau pijing masung ma na bi di mayum kai panagam ni na manau pijing adagi mamong nu pijing puthok pai tar mamong nu pi har ga di ko yi mingau da mamong nu pi thok pa koi mayam ba jingi macha jing hai tai leisa chahi di adumak na yam chahi kun kunthra da khena di na taba chahi tara muk tare muk swain khena ba mamong nu pijing lai ba ko si jiga ma se nongma thokmina ba jani ko mamong nu pi mamong si gi mamong nu pi se masak yam phajai ma se yeng ba yam ti nungai ba sak to oi ba iranga langa ga khat khatlaga khachu khar khatli lang chu khar lang nupa se dum koi khai bi nupa na koi tan na bi de mai maram gi nupa sing ta chai ga sana bi phu bi khot bi yam phuna bi khot bi gam to bai tai de ma de che di ma de ke shu khalu da ba ko khalu da mamong pi se pu tho ga ma na nong tho ba jani da tho ba kan da ichega haina singnari ba nupa se sisna hojiki mamong pi se ure da na ko ubadagi pa ma ba jani da nupa sina di ichi di ma di kayong khang de ko na khang pagi wari ni ada pambas dagi sum toy sum lak pai tai nupa sina hai kamai hai gi di sida noi gi angang do akhoi imanaba magi sembirage khoi manaba se nupi su kanam ta koi de khangna halasi na baram ta pirake rasi ne ba jesina as magi khangna jaba mayam leibani chop kani noi na manabagi sem doi do magi khangna ba yam leibani angang e masaka phajabani na ijena dum khumme ba ijena khummi se matam da angang dugi ko mamong nupi dugi khangna ba su mayam lei da sem muraga amuk thamoi ga kai horaga dagi ijena su thamoi da khanjaba leib jainda swaina nushina ba masen question na ba je ko amma thunaraga amma kaine hai ijena asmoi masen thungnagraga imong nupi ji masak su phajabani na moi hana phaka sen thokaga sibani mu kaina horadi kaina ga ai khanba di mana pi gi da bane de pi gi da badagi madang gra dum pau khongna da khotna dum lai re ko de waroi pot ki wa se wari ji sana re adun pasna hai re ko wari pot yam hatu pudra su dum khatam na dum pura su yaw da yum si pajana semjaningi khotninge hai ba janda isi su masu ikai gum nusi gum ade min hak bada as ya roi kan habdu yamna chehi matang li salak pajda nupa phang horoi do male yam chope kan khan gidra ne isi su hoi ne ya de nupa snai nugi nanau pi singi number piro o namo nu pi singi nangi phone do chatra kanda mogi number yaw do phai nang tangi number yaw si nungai te sin ne bai che na hai da ai tangi number na te yaw do khoimungi number su no imung da dum lainari du di da nupa sina kamai harake da imungi number laina badu di hangna bakanda heta kamai nai naunda
ꯐꯣꯟ ꯆꯠꯇ꯭ꯔꯦꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯪꯗꯣꯏꯅꯣ ꯏꯀꯥꯏꯖꯩ ꯁꯤꯅꯦꯕ ꯏꯆꯦꯁꯤꯅ ꯅꯝꯕꯔꯁꯦ ꯄꯤꯔꯦ ꯀꯅꯥꯒꯤꯅꯣ ꯍꯪꯕ ꯀꯥꯟꯗ ꯏꯆꯦꯅ ꯃꯥꯏ ꯃꯅꯥꯎꯄꯤ ꯅꯝꯕꯔꯁꯦ ꯄꯤꯕꯅꯦ ꯏꯅꯥꯎꯄꯤ ꯅꯝꯕꯔꯅꯦ ꯁꯤꯁꯦꯅ ꯏꯅꯥꯎꯄꯤꯒꯤ ꯅꯠꯇꯕꯗꯨꯁꯨ ꯄꯤꯔꯛꯑꯣ ꯈꯣꯠꯂꯣ ꯅꯝꯕꯔ ꯑꯅꯤ ꯄꯤꯔꯛꯄꯁꯦ ꯌꯥꯝ ꯄꯥꯝꯃꯨꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯪ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯅꯝꯕꯔꯗꯣ ꯄꯤꯔꯦ ꯁꯤꯅ ꯀꯅꯥꯏ ꯅꯝꯕꯔꯅꯣ ꯍꯪꯕꯗ ꯃꯃꯧ ꯅꯨꯄꯤꯒꯤ ꯅꯝꯕꯔꯗꯨꯁꯨ ꯃꯥꯅ ꯄꯤꯕꯗ ꯌꯥꯎꯔꯦꯕꯀꯣ ꯏꯆꯦꯁꯤꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯇꯝꯅ ꯁꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯅꯝꯕꯔꯅꯤ ꯄꯤꯔꯨꯕꯗꯤ ꯅꯠꯇꯦ ꯅꯨꯄꯥꯗꯨꯅ ꯑꯗꯨꯏ ꯅꯝꯕꯔꯁꯨ ꯄꯤꯔꯛꯎ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯔ ꯅꯨꯡꯉꯥꯏ ꯑꯗꯨꯏ ꯅꯝꯕꯔꯁꯨ ꯄꯤꯔꯛꯑꯣ ꯍꯥꯏ ꯅꯝꯕꯔꯁꯦ 4-5 ꯂꯧꯋꯦꯕꯀꯣ ꯅꯝꯕꯔ 4-5ꯁꯦ ꯃꯅꯥꯎ ꯅꯨꯄꯤꯁꯤꯡ ꯑꯗꯒꯤ ꯃꯃꯧ ꯅꯨꯄꯤꯁꯤꯡ ꯁꯤꯁꯤꯒꯤꯅꯦꯕ ꯏꯆꯦꯁꯤ ꯃꯥꯁꯦ ꯄꯤꯔꯦ ꯀꯩꯁꯨ ꯈꯟꯗꯅ ꯑꯗ ꯄꯤꯕꯗꯒꯤ ꯋꯥꯔꯤꯁꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯣ ꯁꯨꯝ ꯊꯦꯝꯕꯣꯏ ꯀꯩꯕꯣꯏ ꯃꯥꯁꯦ ꯋꯥꯔꯤꯁꯦ ꯁꯨꯝ ꯁꯥꯟꯅꯔꯕꯖꯥꯠꯅꯤꯗ ꯏꯆꯦꯒꯁꯨ ꯑꯗꯨꯝ ꯁꯥꯟꯅꯕ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯒꯁꯨ ꯑꯗꯨꯝ ꯁꯥꯟꯅꯕ ꯁꯨꯝ ꯁꯥꯟꯅꯕꯗꯤ ꯃꯣꯏꯗꯤ ꯂꯣꯟꯅ ꯀꯣꯏꯅꯈ꯭ꯔꯕꯖꯥꯠꯅꯤꯗ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯃꯧ ꯅꯨꯄꯤꯁꯦ ꯏꯆꯦꯒꯤ ꯃꯃꯧ ꯅꯨꯄꯤꯁꯤꯅꯁꯨ ꯁꯥꯊꯤꯕꯒꯤ ꯆꯥꯡꯁꯦ ꯏꯟꯈꯠꯂꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯝ ꯑꯔꯥꯏ ꯈꯪꯗꯕꯤ ꯑꯀꯤꯔꯥꯏ ꯀꯩꯝ ꯂꯩꯇꯕꯤ ꯃꯥ ꯃꯁꯛ ꯐꯖꯔꯕꯅꯤ ꯍꯥꯏꯕꯩ ꯋꯥꯈꯜ ꯑꯃꯗ ꯅꯨꯄꯥꯁꯦ ꯑꯃꯁꯨ ꯀꯣꯏ ꯑꯁ ꯅꯨꯄꯥꯁꯦ ꯀꯩꯝꯇ ꯋꯥꯠꯇꯕꯅꯤꯅ ꯄꯪꯌꯥꯁꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯏꯅꯦꯒ ꯂꯨꯍꯣꯡꯗꯧꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯄꯥꯝꯃꯦ ꯍꯥꯏꯔꯤꯁꯦ ꯑꯁ ꯑꯩꯁꯦ ꯀꯌꯥꯝ ꯌꯥꯝ ꯊꯤꯅ ꯐꯖꯔꯕꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯃꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯍꯧꯗꯕꯤꯗ ꯑꯩꯗꯤ ꯐꯖꯔꯕꯅꯤ ꯑꯗꯨꯅ ꯅꯨꯄꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯃꯥꯏ ꯃꯀꯣꯛꯇ ꯆꯨꯈꯤꯕꯖꯥꯠꯅꯤ ꯑꯗꯣ ꯃꯣꯏ ꯃꯁꯦ ꯀꯃꯥꯏꯅ ꯍꯥꯏꯅꯔ ꯀꯣꯏꯅꯔꯤꯅꯣ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯩꯅꯣꯗꯤ ꯏꯆꯦꯁꯦ ꯃꯥꯁꯦ ꯀꯩꯝꯇ ꯈꯪꯗꯦꯕꯀꯣ ꯑꯗꯩ ꯋꯥꯔꯤꯒꯁꯦ ꯍꯥꯟꯅ ꯁꯥꯟꯅꯔꯝꯕꯗꯒꯤ ꯇꯣꯏꯅꯗꯤ ꯁꯥꯟꯅꯔꯛꯇꯦ ꯏꯆꯦꯅꯁꯨ ꯃꯥꯁꯦ ꯐꯣꯟ ꯇꯧꯁꯟꯕꯁꯦ ꯃꯥꯁꯨ ꯇꯟꯒꯨꯝ ꯏꯀꯥꯏꯒꯨꯝ ꯍꯦꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯒꯤ ꯅꯨꯄꯥꯁꯤ ꯃꯑꯣꯡꯁꯦ ꯈꯔ ꯆꯤꯡꯅꯔꯛꯄꯁꯤꯗ ꯏꯆꯦꯅ ꯍꯥꯏꯌꯦꯕꯀꯣ ꯃꯣꯏ ꯑꯍꯜ ꯂꯃꯟꯁꯤꯗ ꯋꯥꯔꯣꯏꯄꯣꯠꯁꯦ ꯄꯨꯗꯣꯏꯔꯗꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯅꯔꯒ ꯄꯨꯊꯣꯛꯑꯁꯤ ꯑꯗꯨꯒ ꯍꯣꯡꯕꯗꯣ ꯃꯇꯝꯗꯣ ꯂꯦꯞꯅꯔꯒ ꯊꯝꯃꯁꯦ ꯑꯩ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ ꯅꯨꯄꯥꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯃꯥꯅ ꯄꯥꯝꯗ꯭ꯔꯒꯅ ꯇꯣꯛꯆꯔꯁꯅꯨ ꯑꯩ ꯀꯩꯝꯇ ꯀꯥꯏꯗꯦ ꯈꯣꯠꯇꯦꯅ ꯏꯆꯦꯁꯦ ꯃꯥꯁꯦ ꯏꯀꯥꯏꯅ ꯃꯥꯁꯦ ꯃꯃꯥꯁꯤꯗ ꯍꯥꯏꯔꯦꯕ ꯍꯥꯏꯗꯕꯁꯨ ꯌꯥꯗꯕ ꯆꯍꯤꯗꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯑꯍꯟ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕꯖꯥꯠꯅꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯕꯒꯀꯣ ꯁꯤꯒꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯕꯒꯤ ꯃꯇꯝ ꯂꯦꯞꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯦꯛ ꯂꯩꯕꯒ ꯃꯃꯧ ꯅꯨꯄꯤꯁꯦ ꯆꯦꯟꯈꯤꯕꯅꯦꯕ ꯏꯆꯦꯒ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯅꯨꯄꯥꯁꯦ ꯆꯦꯟꯈꯤꯕꯅꯦꯕ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯋꯥ ꯂꯥꯎꯅꯔꯦ ꯏꯆꯦꯁꯦ ꯃꯥꯁꯦ ꯑꯗꯨꯍꯛꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯔꯨꯕꯒꯤ ꯊꯃꯣꯏ ꯀꯥꯏꯗꯅ ꯀꯞꯄꯗꯤ ꯃꯥ ꯀꯞꯇ꯭ꯔꯦ ꯌꯥꯝ ꯊꯃꯣꯏ ꯌꯧꯅ ꯇꯤꯡ ꯂꯥꯎꯅ ꯄꯥꯜꯂꯒ ꯅꯨꯡꯁꯤꯕꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯕꯨ ꯏꯀꯥꯏꯕꯗꯣ ꯈꯪꯕ꯭ꯔꯥ ꯅꯨꯡꯁꯤꯕꯗ ꯃꯃꯥꯡꯗ ꯆꯥꯝꯃ ꯀꯌꯥꯔꯛ ꯍꯟꯅ ꯏꯀꯥꯏ ꯅꯨꯡꯁꯤꯌꯥꯅ ꯀꯞꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯁꯤꯅ ꯏꯀꯥꯏꯕꯒꯤ ꯃꯤ ꯃꯥꯡꯗ ꯑꯁ ꯀꯩꯅꯣ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯒꯦ ꯑꯩꯁꯦ ꯀꯅꯥꯗ ꯂꯥꯜꯂꯨꯔꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯅꯍꯥꯃꯨꯛ ꯃꯄꯣꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤꯗꯃꯛꯇꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯏꯀꯥꯏ ꯄꯤꯔꯤꯁꯨ ꯍꯥꯏꯗꯤ ꯄꯤꯕꯤꯔꯤꯁꯦ ꯀꯥꯏꯅ ꯈꯜꯂ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯀꯞꯄ ꯌꯥꯏ ꯍꯟꯇ ꯀꯩ ꯍꯥꯏꯅꯤ ꯀꯞꯄꯗ ꯄꯤ ꯇꯥꯗ꯭ꯔꯤ ꯃꯥꯁꯦ ꯍꯥꯏꯗꯤ ꯄꯨꯔꯥ ꯀꯩꯅꯣꯃꯇ ꯇꯧꯔꯒ ꯋꯥꯈꯜꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯋꯥ ꯂꯥꯎꯅꯔꯦ ꯑꯗꯩ ꯃꯌꯥꯝ ꯍꯦꯛꯇ ꯁꯨꯃꯥꯡꯗꯒ ꯊꯣꯛꯇꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯣꯏ ꯇꯧꯔꯤꯗꯣ ꯈꯣꯠꯂꯤꯗꯣ ꯑꯉꯥꯡ ꯃꯤꯉꯝꯕꯤ ꯈꯣꯠꯄꯤ ꯀꯥꯏ ꯃꯃꯧ ꯅꯨꯄꯤꯗꯨꯁꯨ ꯆꯩꯕꯤꯔꯕꯀꯣ ꯑꯗꯒꯤ ꯈꯔꯅ ꯂꯩꯀꯥꯏ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏꯒꯤ ꯃꯤ ꯈꯔ ꯑꯗꯒꯤ ꯃꯃꯧ ꯅꯨꯄꯤ ꯍꯣꯏ ꯏꯃꯨꯡꯗꯨꯒꯤ ꯃꯤ ꯈꯔ ꯑꯗꯩ ꯃꯤ ꯈꯔꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯀꯩꯗꯧꯕꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯄꯗ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯃꯧ ꯅꯨꯄꯤꯗꯨ ꯄꯨꯊꯣꯛꯎꯔꯤꯅꯣ ꯍꯥꯏ ꯑꯗꯩ ꯀꯃꯥꯏꯅ ꯄꯥꯎꯊꯣꯛꯀꯦꯗ ꯃꯣꯏ ꯃꯃꯧ ꯅꯨꯄꯤꯒꯤ ꯏꯃꯨꯡꯁꯤꯅ ꯑꯉꯥꯡꯗꯣ ꯃꯥꯅ ꯅꯨꯄꯥꯁꯦ ꯄꯥꯝꯗꯕꯗꯒꯤ ꯃꯥ ꯍꯥꯏꯗꯤ ꯏꯆꯦꯁꯤꯅ ꯅꯨꯄꯥꯗꯣ ꯄꯥꯝꯗꯕꯗꯒꯤ ꯃꯃꯧ ꯅꯨꯄꯤꯁꯦ ꯅꯝꯕꯤ ꯄꯤꯁꯟꯕꯅꯤ ꯁꯤꯅꯤ ꯑꯉꯥꯡꯁꯤꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯁꯤꯅꯤ ꯆꯦꯜꯂꯒ ꯊꯤꯜꯂꯛꯄ ꯈꯣꯠꯂꯛꯄ ꯇꯧꯕꯁꯤꯗ ꯃꯣꯏꯁꯦ ꯀꯩꯝꯇ ꯍꯥꯏꯅꯗ꯭ꯔꯦ ꯑꯗ ꯏꯆꯦꯁꯦ ꯃꯥꯁꯦ ꯃꯥ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯝ ꯃꯥ ꯁꯤꯔꯒꯦ ꯈꯣꯠꯂꯒꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤꯕ ꯑꯗꯨꯗꯤ ꯃꯥ ꯀꯩꯝꯇ ꯂꯩꯇꯦ ꯁꯨꯃꯇꯪꯒꯤ ꯏꯀꯥꯏꯕꯗꯣ ꯊꯃꯣꯏꯗ ꯈꯪꯖꯟꯕꯩ ꯋꯥꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯨꯗꯤ ꯃꯥꯗꯤ ꯐꯤꯔꯤꯡ ꯆꯣꯡꯉꯕꯖꯥꯠꯅꯤꯗꯅ ꯃꯃꯧ ꯅꯨꯄꯤꯗꯨꯗꯤ ꯑꯩ ꯂꯩꯕ ꯉꯝꯃꯣꯏ ꯅꯨꯄꯥꯁꯦ ꯑꯩ ꯄꯥꯝꯗꯦꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯍꯥꯏꯔꯒ ꯆꯦꯜꯂꯤꯅꯣꯀꯃꯥꯏꯅ puthua ꯆꯦꯜꯂꯤꯅꯣ ꯀꯃꯥꯏꯅ ꯀꯣꯏꯅꯔꯤꯅꯣ ꯏꯆꯦ ꯃꯥ ꯀꯩꯝ ꯈꯪꯗꯦꯕꯀꯣ ꯑꯉꯥꯡ ꯅꯨꯄꯤꯁꯤꯅꯗꯤ ꯃꯥ ꯆꯦꯜꯂꯨꯔꯒꯗꯤ ꯄꯥꯝꯃꯦ ꯃꯁꯥꯅ ꯌꯥꯅ ꯆꯦꯜꯂꯤꯔ ꯃꯁꯥꯅ ꯌꯥꯗꯅ ꯆꯦꯜꯂꯤꯔ ꯍꯥꯏꯕꯗꯨꯃꯁꯨ ꯈꯪꯗ꯭ꯔꯦ ꯑꯗ ꯑꯉꯥꯡꯁꯦ ꯀꯞꯄꯦ ꯑꯗꯩ ꯀꯞꯄꯗꯩ ꯃꯌꯥꯝꯁꯤꯅ ꯏꯆꯦꯁꯤꯗ ꯕꯗꯅꯥꯝꯁꯦ ꯄꯤꯕꯤꯔꯦꯕ ꯃꯥꯅ ꯅꯝꯗꯅ ꯑꯉꯥꯡꯁꯤ ꯆꯦꯜꯍꯟꯕꯅꯤ ꯃꯥꯅ ꯅꯨꯄꯥꯁꯦ ꯄꯥꯝꯗꯕꯗꯩ ꯈꯣꯠꯇꯕꯗꯩ ꯍꯥꯏꯔꯦ ꯑꯗ ꯏꯆꯦꯁꯦ ꯃꯥꯁꯦ ꯏꯪꯕꯅ ꯃꯥꯁꯦ ꯃꯩ ꯍꯧꯔꯦ ꯇꯁꯦꯡꯅ ꯃꯤꯁꯦ ꯍꯦꯛꯇ ꯑꯄꯥꯏ ꯄꯣꯠꯅ ꯊꯣꯝꯅꯤꯡꯕꯒꯤ ꯐꯤꯕꯝꯗꯣ ꯌꯧꯔꯛꯑꯦꯕ ꯇꯁꯦꯡꯅ ꯏꯆꯦꯁꯦ ꯃꯥꯁꯦ ꯁꯨꯛꯂꯥꯟ ꯂꯥꯟꯗꯅ ꯑꯔꯥꯟꯕ ꯇꯥꯍꯟꯕꯗꯣ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯆꯥꯛꯑꯒ ꯃꯥꯁꯦ ꯂꯩꯔꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦꯀꯣ ꯇꯨꯃꯤꯟꯅ ꯂꯩꯕꯗꯒꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯆꯪꯅꯗꯔꯦ ꯀꯧꯅꯗ꯭ꯔꯦ ꯑꯃꯅ ꯑꯃ ꯍꯥꯏꯅꯩ ꯑꯃꯅ ꯑꯃ ꯍꯥꯏꯅꯩ ꯏꯆꯦꯁꯦ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯃꯃꯥꯁꯨ ꯃꯉꯣꯟda ꯅꯪ ꯅꯨꯄꯥ ꯑꯃ ꯊꯤꯔꯣ ꯑꯗꯒꯤ ꯅꯌꯨꯝ ꯄꯥꯜꯂꯣ ꯈꯣꯠꯂꯣ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯀꯔꯤꯝ ꯍꯥꯏꯗꯔꯦꯀꯣ ꯃꯥ ꯇꯧꯐꯝ ꯊꯣꯛꯄꯁꯦ ꯃꯥ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯦ ꯏꯆꯦꯁꯦ ꯇꯧꯐꯝ ꯊꯣꯛꯄꯕꯨ ꯀꯩꯗꯧꯔ ꯂꯩꯅꯤ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯏꯆꯦꯅ ꯄꯥꯏꯖꯔꯤꯕ ꯁꯤꯟꯐꯝꯗꯣ ꯁꯤꯟꯗꯣ ꯐꯖꯅ ꯁꯨꯖꯕ ꯑꯗꯨꯅꯤ
ꯑꯗꯩ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯒ ꯂꯝ ꯊꯪꯅꯕ ꯍꯥꯏꯇꯥꯔꯦ, ꯅꯛꯅꯩ. ꯂꯝ ꯊꯪꯅꯕꯁꯨ ꯂꯩꯀꯥꯏꯒꯤ ꯇꯥꯏꯞꯇ ꯂꯩꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ. ꯁꯤꯒꯤ ꯅꯨꯄꯥ ꯑꯃ ꯂꯩ, ꯑꯗꯒꯤ ꯅꯨꯄꯥꯁꯦ ꯅꯪꯒ ꯈꯪꯅꯧ ꯈꯣꯠꯅꯧꯅ ꯃꯅꯦ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤꯗ. ꯑꯗꯩ ꯏꯆꯦꯁꯦ ꯃꯥꯁꯦ ꯕꯤꯠꯇꯤ ꯃꯥꯗꯤ ꯑꯔꯣꯏꯕꯤꯗ ꯂꯩꯇ꯭ꯔꯦꯕ. ꯉꯁꯥꯏꯒꯤ ꯌꯦꯡꯉꯨꯕ ꯈꯨꯗꯤꯡꯗ ꯃꯉꯣꯟꯗ ꯁꯥꯟꯅꯕꯤꯔꯝꯕ, ꯗꯤꯜ ꯂꯦꯟꯕꯤꯔꯝꯕ, ꯃꯤꯅꯝꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ, ꯂꯩꯀꯥꯏꯒꯤ ꯅꯨꯄꯥꯁꯤꯅꯁꯨ ꯄꯥꯎꯁꯨ ꯇꯥꯔꯝꯒꯅꯤ. ꯑꯗ ꯄꯥꯎ ꯇꯥꯕꯅꯤꯅ ꯃꯉꯣꯟꯗ ꯀꯔꯦꯝꯅꯗꯣꯏ ꯑꯣꯏꯔꯝꯅꯤ, ꯂꯧꯒꯦꯅ ꯀꯩꯁꯨ ꯈꯟꯕ ꯑꯣꯏꯔꯝꯃꯣꯏꯗ, ꯃꯉꯣꯟꯗ ꯆꯥꯟꯁ ꯂꯧꯒꯦꯅ ꯈꯟꯕ ꯑꯣꯏꯔꯝꯅꯤꯅ ꯏꯆꯦꯁꯤꯅ ꯃꯥꯁꯦ ꯌꯥꯗꯦꯕꯀꯣ. ꯑꯁ ꯑꯩ ꯇꯜꯂꯦꯗ, ꯑꯩ ꯅꯨꯄꯥ ꯈꯤꯔꯦ ꯈꯣꯠꯂꯦꯅ ꯃꯅꯦꯁꯤꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯌꯦꯕꯀꯣ. ꯅꯪꯅ ꯄꯥꯝꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯇꯣꯛꯊꯣꯛꯑꯣ, ꯑꯗꯨꯒ ꯃꯇꯝ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯒꯗꯤ ꯌꯦꯡꯉꯣ, ꯅꯪ ꯃꯤꯁꯦ ꯌꯥꯝ ꯐꯕꯅꯤ, ꯄꯩꯁా ꯅꯨꯡꯁꯥꯗꯤ ꯄꯥꯏꯗꯦ, ꯇꯁꯦꯡꯅ ꯃꯤ ꯑꯣꯏꯅ ꯌꯥꯝ ꯐꯕꯅꯤ ꯈꯣꯠꯄꯅꯤꯅ ꯍꯥꯏꯀ. ꯑꯁꯨꯛ ꯅꯛꯅꯕꯁꯦ ꯏꯆꯦꯅ ꯅꯨꯄꯥꯁꯦ ꯃꯁꯛ ꯈꯪꯗꯦꯕ, ꯁꯨꯛꯈꯪ ꯈꯪꯗꯦꯕꯀꯣ. ꯅꯨꯄꯥꯗꯨꯅ ꯃꯥꯕꯨ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥꯁꯨ ꯃꯥ ꯈꯪꯗꯦ. ꯑꯗꯩ ꯅꯨꯄꯥꯗꯨꯒꯤ ꯃꯥꯒꯤ ꯐꯣꯇꯣ ꯀꯩꯀꯥ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯏꯆꯦꯅ ꯁꯨꯛꯈꯪ ꯈꯪꯗ꯭ꯔꯦ. ꯑꯗꯩ ꯏꯆꯦꯁꯨ ꯃꯥꯁꯨ ꯗꯥꯎ ꯌꯦꯡꯒꯦꯗ, ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯃꯥꯏꯊꯤꯔꯒ ꯂꯥꯛꯑꯁꯤꯕꯨ ꯁꯤꯃꯅ ꯑꯃꯨꯛ ꯁꯥꯟꯅꯔꯝꯕꯗꯩ ꯃꯉꯣꯟꯗꯗꯤ ꯆꯞ ꯃꯥꯟꯅꯕꯗꯣ, ꯍꯥꯏꯗꯤ ꯅꯨꯄꯥꯁꯤꯡꯁꯦ ꯐꯠꯇꯕ ꯆꯞ ꯃꯥꯟꯅꯔꯝꯅꯤꯗ ꯀꯥꯏꯅ ꯈꯟꯕ. ꯑꯗꯩ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ, ꯑꯗꯒꯤ ꯏꯆꯦꯅꯁꯨ ꯃꯥꯁꯦ ꯃꯌꯨꯝꯗꯤ ꯄꯥꯅꯤꯡꯕ, ꯇꯁꯦꯡꯅ ꯃꯌꯥꯝꯅ ꯄꯥꯅꯔꯤꯕ ꯁꯨꯃꯥꯏꯅ ꯌꯨꯝꯒ ꯄꯥꯟꯗꯅ ꯈꯣꯠꯇꯅ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕꯗꯨꯗꯤ ꯏꯆꯦꯁꯨ ꯄꯥꯝꯖꯕꯅꯤna ꯃꯥꯁꯦ ꯌꯥꯝ ꯇꯟꯅ ꯁꯤꯃꯁꯨ ꯗꯥꯎ ꯌꯦꯡꯉꯒꯦꯅꯀꯣ ꯃꯥꯁꯦ ꯍꯥꯎꯁꯤ ꯀꯛꯄꯩ ꯇꯥꯏꯞꯇ ꯀꯛꯁꯜꯂꯦ ꯅꯨꯄꯥꯁꯦ. ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯩ. ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯐꯖꯕ ꯑꯣꯏꯗꯦꯕ, ꯈꯤꯇꯪ ꯕꯣꯔꯣꯒ ꯂꯥꯎꯔꯒ ꯋꯥꯁꯦ ꯌꯥꯝ ꯂꯤꯛꯅ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦ. ꯅꯨꯄꯥꯁꯤꯅ ꯋꯥꯁꯦ ꯌꯥꯝ ꯂꯤꯛꯅ ꯉꯥꯡꯕꯅꯤ ꯏꯆꯦꯁꯨ ꯃꯥꯁꯦ ꯈꯨꯝꯅꯤꯡꯒꯨꯝ ꯈꯨꯝꯅꯤꯡꯗꯒꯨꯝ. ꯅꯨꯄꯥꯁꯤꯅꯗꯤ ꯍꯥꯏꯌꯦ ꯑꯝꯇꯪ ꯎꯅꯁꯦ, ꯁꯛ ꯐꯖꯅ ꯈꯪꯅꯁꯦ ꯁꯤꯅꯦꯕ. ꯅꯨꯄꯥꯁꯤꯅꯁꯨ ꯅꯨꯄꯤꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯦ ꯃꯥꯁꯦ ꯃꯁꯛ ꯈꯪꯗꯦꯅ ꯍꯥꯏ. ꯏꯆꯦꯅꯁꯨ ꯍꯥꯏ ꯈꯪꯗꯦ, ꯑꯩꯁꯨ ꯅꯪ ꯈꯪꯗꯦꯗꯥꯅ. ꯑꯗꯣ ꯁꯛ ꯈꯪꯅꯗꯕꯅꯤꯅ ꯑꯝꯇꯪ ꯈꯪꯅꯊꯣꯛꯁꯦ ꯁꯤꯅꯤ. ꯏꯆꯦꯗꯤ ꯉꯁꯥꯏꯗꯤ ꯃꯥꯗꯤ ꯎꯅꯕꯁꯦ ꯌꯥꯝ ꯇꯜꯂꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯂꯝ ꯊꯪꯅꯕꯒ ꯑꯣꯏꯔꯦ, ꯕꯤꯠ ꯌꯥꯝ ꯊꯤꯅ ꯇꯦꯛꯄꯤꯗꯣ. ꯑꯁ ꯇꯦꯛꯄꯩꯕꯨ ꯀꯩꯅꯣ, ꯄꯨꯔꯥ ꯑꯔꯣꯏꯕꯤꯗ ꯇꯦꯛꯏ ꯍꯥꯏ ꯕꯤꯠꯁꯦ. ꯑꯗꯒꯤ ꯎꯅꯕ ꯊꯣꯛꯄ ꯀꯥꯟꯁꯦꯀꯣ, ꯁꯛ ꯈꯪꯅꯁꯦꯅ ꯍꯥꯏꯕꯗꯒꯤ ꯎꯅꯕ ꯊꯣꯛꯄ ꯀꯥꯟꯗꯗꯤ ꯁꯤꯗꯗꯤ ꯏꯆꯦꯁꯦ ꯃꯥꯁꯦ ꯃꯊꯟꯇ ꯊꯣꯛꯑꯦ ꯍꯥꯏꯕ. ꯉꯁꯥꯏꯒꯤ ꯃꯅꯥꯎ ꯅꯨꯄꯤꯁꯤꯡ ꯃꯃꯧ ꯅꯨꯄꯤꯁꯤꯡ ꯄꯨꯔꯒ ꯍꯥꯏꯗꯤ ꯆꯠꯀꯗꯕꯗ ꯀꯤꯕꯗꯣ, ꯃꯁꯝꯒꯁꯦ ꯐꯖꯅ ꯍꯥꯠꯄꯣꯏ ꯍꯥꯠꯇꯕꯣꯏ ꯃꯥꯁꯦ ꯇꯣꯛꯄꯖꯥꯠꯅꯤꯗ. ꯅꯨꯄꯥꯁꯦ ꯊꯣꯛꯂꯛꯑꯦ. ꯂꯥꯞꯅ ꯌꯦꯡꯕꯗ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯑꯦꯕꯀꯣ. ꯑꯗ ꯒꯥꯔꯤ ꯃꯆꯥꯗꯒ ꯂꯥꯛꯑꯦ, ꯌꯥꯝ ꯊꯤꯅ ꯅꯛꯑꯕꯅꯤ, ꯈꯣꯡꯅ ꯑꯗꯨꯝ ꯊꯣꯛꯑꯕ ꯑꯗꯨꯝ ꯌꯧꯅꯕ ꯉꯝꯕ ꯄꯣꯠꯅꯦꯕꯀꯣ. ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯏꯅꯦꯅ ꯒꯥꯔꯤ ꯃꯆꯥꯗꯒ ꯂꯥꯛꯆꯗꯅ ꯌꯦꯡꯕ ꯀꯥꯟꯗ ꯅꯨꯄꯥꯁꯦ ꯇꯅꯥꯞꯀ ꯂꯥꯎꯔꯒ, ꯃꯤꯑꯣꯏꯕꯒꯤ ꯊꯤꯕ ꯐꯖꯕ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ, ꯑꯗ ꯅꯨꯄꯤ ꯑꯃ ꯎꯅꯕ ꯂꯥꯛꯄꯅꯦ ꯍꯥꯏꯗꯤ ꯌꯥꯝ ꯕꯦꯕꯥꯔ ꯊꯝꯕꯤꯕꯀꯣ. ꯑꯗꯒꯤ ꯐꯤꯔꯣꯜꯃꯛꯇ ꯁꯦꯠꯂꯒꯁꯨ ꯈꯔ ꯇꯔꯨ ꯇꯅꯥꯟꯅ ꯁꯦꯠꯇꯅ ꯈꯣꯠꯇꯅ, ꯀꯩ ꯍꯥꯏꯅꯤ, ꯗꯦꯠ ꯆꯠꯂꯤꯅꯦ ꯍꯥꯏ ꯀꯦꯇꯛꯀ ꯇꯧꯔꯒ ꯂꯥꯛꯄꯗ ꯏꯆꯦ ꯈꯜꯂꯦ, ꯅꯨꯄꯤꯒ ꯎꯅ ꯂꯥꯛꯏꯅꯤ ꯀꯥꯏꯅꯒ ꯀꯦꯔꯒ ꯂꯥꯛꯏꯅꯦ ꯀꯥꯏꯅ. ꯏꯆꯦꯁꯦ ꯃꯥ ꯑꯣꯏꯅ ꯈꯤꯇꯪ ꯏꯀꯥꯏꯕꯝꯗꯤ ꯐꯥꯎꯋꯦ ꯍꯥꯏ, ꯃꯥꯅ ꯈꯜꯂꯤꯗꯨꯒ ꯅꯨꯄꯥꯗꯨꯅ ꯂꯥꯛꯏꯕ ꯃꯑꯣꯡ ꯃꯇꯧꯗꯨꯒꯀꯣ. ꯑꯗꯩ ꯈꯜꯁꯨ ꯈꯜꯂꯦ, ꯃꯥꯅ ꯑꯩꯁꯦ ꯎꯅꯔꯀꯥꯟꯗ ꯅꯨꯄꯥꯁꯤꯅ ꯑꯩꯁꯦ ꯑꯃꯨꯛ ꯄꯥꯝꯃꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ, ꯑꯩꯁꯦ ꯈꯤꯇꯪ ꯀꯦꯔꯒ ꯊꯣꯛꯑꯝꯃꯁꯨ ꯀꯥꯏꯅꯒ ꯍꯦꯛ ꯈꯟꯕ. ꯑꯗꯩ ꯑꯩꯁꯦ ꯏꯅꯥꯎꯅꯨꯄꯤꯗꯣ ꯍꯦꯛ ꯄꯨꯔꯒ ꯆꯠꯂꯝꯃꯁꯨ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯊꯟꯇ ꯄꯪꯆꯠꯇ ꯆꯠꯄ ꯄꯪꯌꯥꯗ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯔꯝꯃꯗꯣꯏ ꯖꯥꯠꯂꯥ ꯀꯥꯏꯅꯒ ꯈꯟꯕꯖꯥꯠꯅꯤꯗ ꯏꯆꯦꯁꯦꯀꯣ. ꯃꯥꯁꯦ ꯁꯤꯗꯒꯤ ꯎꯅꯔꯦ, ꯄꯥꯎꯁꯦ ꯈꯔ ꯐꯥꯎꯅꯩ. ꯑꯗꯩ ꯋꯥꯔꯤꯁꯦ ꯂꯤꯛꯅ ꯁꯨꯝ ꯁꯥꯟꯅꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅ ꯅꯨꯄꯥꯁꯦ ꯑꯣꯏꯗꯧ ꯀꯩꯁꯨ ꯃꯥꯜꯂꯛꯇꯕꯗꯣ, ꯅꯛꯄꯅꯤꯅ. ꯏꯆꯦꯁꯦ ꯃꯥꯁꯦ ꯐꯔꯦꯗ, ꯌꯨꯝ ꯄꯥꯜꯂꯦ ꯐꯔꯦ, ꯄꯥꯟꯗ꯭ꯔꯦ ꯐꯔꯦ, ꯄꯥꯟꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯔꯤꯁꯤꯕꯣꯅ ꯃꯥꯁꯦ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯀꯣ, ꯀꯩ ꯍꯥꯏꯅꯤ, ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯊꯣꯛꯅꯕꯅꯤ ꯀꯥꯏꯅ ꯇꯧꯕ ꯂꯥꯛꯄ ꯈꯪꯗꯕꯅꯤꯅ ꯖꯤꯝ ꯁꯥꯟꯅꯕ ꯆꯠꯂꯦꯕ ꯏꯆꯦꯁꯦꯀꯣ. ꯖꯤꯝ ꯁꯥꯟꯅꯕ ꯈꯔ ꯆꯠꯂꯦ ꯃꯥꯁꯦ. ꯑꯗꯣ ꯃꯃꯥꯅꯗꯤ ꯆꯩꯀꯣ, ꯑꯔꯦꯝꯕꯗ ꯄꯩꯁా ꯃꯥꯡꯍꯜꯂꯤ, ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯂꯩꯇꯗꯅ ꯖꯤꯝ ꯁꯥꯟꯅꯕ ꯆꯠꯇꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯌꯥꯝ ꯄꯥꯏꯗꯅ ꯈꯣꯠꯇꯅ ꯀꯥꯏꯅ. ꯃꯤ ꯐꯤꯒꯔ ꯐꯖꯅꯕ ꯆꯠꯆꯕꯅꯤꯗꯅꯀꯣ, ꯅꯨꯄꯤ ꯐꯤꯒꯔ ꯐꯖꯅꯤꯡꯉꯤꯅꯤ, ꯑꯗꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯄ ꯊꯤꯕ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯗꯩ ꯑꯃꯨꯛ ꯈꯜꯂꯦ ꯏꯆꯦꯁꯦ, ꯂꯩꯃꯤꯟꯅꯕ ꯄꯨꯜꯂꯛꯄ ꯃꯌꯥꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦ ꯊꯤꯕꯅꯤ, ꯅꯨꯄꯥꯁꯦ ꯐꯖꯕ ꯉꯥꯛꯇꯅꯤ ꯄꯥꯝꯃꯤꯁꯦ ꯈꯣꯠꯂꯤꯁꯦ. ꯏꯆꯦꯁꯨ ꯃꯥꯁꯨ ꯈꯪꯉꯦ, ꯃꯥꯒ ꯂꯣꯏꯅꯔꯨꯕ ꯇꯤꯟꯅꯔꯨꯕ ꯈꯨꯗꯤꯡꯃꯛ ꯐꯖꯕ ꯉꯥꯛꯇꯅꯤ, ꯃꯉꯣꯟꯗꯒꯤ ꯃꯨꯟꯕꯤꯈꯤꯕ ꯉꯥꯛꯇꯅꯤ. ꯃꯥꯒꯤ ꯑꯦꯛꯁ ꯀꯣ, ꯑꯗꯨꯅꯁꯨ ꯐꯅ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯒ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯃꯁꯛ ꯐꯖꯕ ꯈꯔ ꯇꯅꯧꯕ ꯑꯉꯥꯡ ꯑꯃ ꯑꯗꯨꯝ ꯆꯦꯟꯈꯤ. ꯑꯗꯒꯤ ꯃꯥꯒ ꯍꯥꯏꯅ ꯁꯤꯡꯅꯖꯕ ꯅꯨꯄꯥꯗꯣ ꯑꯗꯨꯁꯨ ꯍꯦꯛꯇ ꯃꯃꯧ ꯅꯨꯄꯤ ꯑꯃ ꯇꯥꯞ ꯂꯥꯎ ꯐꯥꯔ ꯆꯦꯟꯈꯤ. ꯉꯁꯥꯏꯒꯤ ꯆꯦꯟꯗ꯭ꯔꯤꯕꯕꯨ ꯉꯁꯥꯏꯒꯤ ꯌꯨꯃꯥꯏ ꯆꯦꯟꯕ
ꯀꯩꯅꯣꯗꯣ ꯆꯦꯛ ꯁꯨꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯈꯛꯇꯪꯗꯤ ꯃꯥ ꯀꯃꯥꯏꯅ ꯍꯤꯡꯉꯤꯒꯦ ꯀꯃꯥꯏꯅ ꯂꯦꯜꯂꯤꯒꯦ ꯑꯗꯨꯃꯗꯤ ꯏꯆꯦꯅ ꯈꯪꯉꯨꯗ꯭ꯔꯦꯀꯣ ꯑꯗ ꯏꯆꯦꯁꯨ ꯃꯥꯁꯨ ꯐꯖꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯄꯗꯣꯀꯣ ꯈꯜꯂꯦꯀꯣ ꯑꯩꯁꯦ ꯑꯝꯇꯪꯗꯤ ꯃꯣꯏ ꯃꯃꯥꯡꯗ ꯑꯩꯁꯦ ꯑꯝꯇꯪꯗꯤ ꯐꯖꯕꯁꯤꯅꯦꯕ ꯏꯆꯦꯅ ꯈꯜꯂꯤꯁꯦ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯔꯛꯄꯁꯤꯗꯀꯣ ꯖꯤꯝꯒ ꯆꯠꯄ ꯍꯧꯔꯛꯄꯁꯤꯗ ꯃꯥꯅ ꯈꯜꯂꯤꯁꯦ ꯁꯤꯗꯩꯗꯤ ꯑꯩꯁꯦ ꯀꯩꯗꯧꯔꯕ ꯑꯩꯁꯦ ꯀꯔꯤ ꯀꯔꯤ ꯁꯦꯝꯕ ꯌꯥꯕ ꯀꯥꯏ ꯃꯥꯁꯦ ꯈꯜꯂꯦ ꯑꯗ ꯃꯤꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯣꯏ ꯁꯦꯝꯕ ꯌꯥꯔꯕꯅꯤꯅ ꯃꯥꯁꯦ ꯌꯥꯁꯦ ꯃꯥꯁꯦ ꯈꯜꯂꯛꯑꯦꯀꯣ ꯑꯩꯕꯨ ꯁꯦꯝꯁꯤꯔꯥ ꯁꯦꯝꯃꯣꯏꯁꯤꯔꯥ ꯀꯥꯏꯅ ꯁꯨꯝ ꯈꯟꯖꯥꯟꯅ ꯁꯨꯝ ꯂꯩꯕꯗꯣꯀꯣ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯁꯦ ꯃꯃꯥ ꯈꯠꯅꯔꯦꯕꯀꯣ ꯈꯠꯅꯔꯤꯁꯤ ꯃꯔꯝꯁꯤꯅ ꯏꯆꯦ ꯍꯣꯏ ꯏꯃꯨꯡꯁꯦ ꯀꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯤ ꯑꯣꯏꯗꯕ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯏꯆꯦꯅ ꯃꯥꯁꯦ ꯑꯝꯇꯪꯗꯤ ꯍꯦꯛꯇ ꯐꯖꯅ ꯁꯦꯝꯗꯣꯛꯅꯤꯡꯉꯒ ꯌꯥꯝ ꯊꯤꯅ ꯐꯖꯔꯒ ꯀꯦꯠ ꯀꯦꯠ ꯂꯥꯎꯅ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯏꯆꯦꯒꯤ ꯃꯃꯥꯁꯤꯅ ꯉꯥꯡꯉꯤꯁꯤꯅ ꯅꯪ ꯆꯍꯤꯗꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯑꯔꯦꯝꯕꯗ ꯄꯩꯁꯥꯗꯣ ꯃꯥꯡꯍꯟꯒꯅꯨ ꯁꯤꯅꯦꯕ ꯊꯥꯏꯅꯒꯤ ꯑꯍꯟꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯋꯥꯈꯜꯒꯗꯤ ꯌꯥꯝ ꯊꯤꯅ ꯆꯥꯟꯅꯗꯕꯗꯣꯀꯣ ꯑꯗꯣ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯕ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤꯀꯣꯅ ꯏꯆꯦꯁꯦ ꯃꯥꯁꯦ ꯄꯩꯁꯥ ꯇꯥꯟꯕ ꯂꯦꯞꯆꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯄꯩꯁꯥ ꯇꯥꯜꯂꯒꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯃꯨꯡꯒꯤ ꯑꯍꯣ ꯑꯔꯥꯛꯁꯤꯗꯤ ꯃꯦꯟꯖꯔꯤꯅꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯌꯦꯡꯕ ꯉꯝꯗꯗꯅ ꯃꯦꯟꯖꯔꯤꯅꯦꯕ ꯃꯦꯟꯖꯔꯒ ꯁꯨꯝ ꯃꯃꯥꯅ ꯁꯨꯝ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗꯤ ꯃꯥꯁꯨ ꯄꯦꯟꯗꯕꯁꯦ ꯁꯥꯎꯅꯤꯡꯕꯅꯦ ꯃꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯦ ꯍꯥꯏ ꯏꯆꯦꯁꯦ ꯁꯨꯃꯥꯏꯅ ꯂꯩꯅꯤꯡꯗꯀꯣ ꯃꯤꯅ ꯃꯃꯤꯠ ꯁꯦꯝꯈꯤꯕ ꯑꯗꯩ ꯃꯌꯥ ꯆꯞꯈꯤꯕꯁꯦ ꯎꯕꯗ ꯏꯆꯦꯁꯦ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦꯅꯦꯀꯣ ꯏꯆꯦꯁꯦ ꯑꯗ ꯃꯥꯁꯦ ꯁꯨꯝ ꯈꯜꯂꯦ ꯑꯗꯩ ꯍꯪꯉꯦ ꯃꯥꯅꯀꯣ ꯃꯤꯠꯀ ꯁꯦꯝꯃꯨꯕ ꯃꯤꯗꯒ ꯅꯪ ꯃꯤꯠꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦ ꯀꯃꯥꯏꯅ ꯁꯦꯝꯃꯤꯅꯣ ꯀꯃꯥꯏꯅ ꯂꯦꯜꯂꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀꯥꯏ ꯍꯪꯕ ꯀꯥꯟꯗ ꯑꯁ ꯃꯤꯠꯇꯒ ꯑꯥꯏꯁꯀ ꯊꯣꯝꯃꯤꯅꯤꯗ ꯀꯥꯏꯗꯒꯤ ꯑꯁ ꯌꯥꯝ ꯊꯤꯅ ꯅꯥꯏꯌꯦ ꯑꯗꯒꯤ ꯍꯤꯗꯥꯛ ꯀꯥꯞꯁꯜꯂꯛꯄꯗꯣ ꯑꯁ ꯁꯤꯒꯦ ꯇꯧꯋꯦ ꯅꯥꯕꯅ ꯍꯥꯏ ꯑꯗꯩ ꯈꯔꯅ ꯑꯃꯨꯛ ꯑꯁ ꯅꯥꯕ ꯈꯪꯍꯧꯗꯕꯅꯤꯕ ꯈꯤꯇꯪꯈꯛ ꯇꯤꯠ ꯂꯥꯎꯅ ꯌꯦꯇꯨꯝꯗ ꯇꯛ ꯂꯥꯎꯅ ꯄꯤꯜ ꯑꯃ ꯇꯛ ꯂꯥꯎꯅ ꯊꯤꯟꯕ ꯇꯥꯏꯞꯇ ꯇꯧꯕꯅꯤ ꯀꯩꯝ ꯇꯧꯗꯕꯅꯤ ꯑꯗ ꯈꯤꯇꯪꯕꯨꯗꯤ ꯆꯤꯛꯄꯅꯤ ꯑꯗꯣ ꯑꯥꯏꯁ ꯊꯣꯝꯕ ꯐꯕꯅꯤ ꯀꯥꯏꯅ ꯏꯗꯤ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯆꯪꯉꯦ ꯈꯣꯠꯀꯦꯅ ꯍꯥꯏꯕꯁꯦ 10,000ꯃꯨꯛ ꯆꯪꯕꯅꯤ ꯈꯣꯠꯄꯅꯤ ꯒꯥꯏꯁ 10,000 ꯑꯃ ꯂꯩꯔꯗꯤ ꯌꯥꯔꯕ ꯑꯩꯁꯦ 15,000 ꯄꯥꯏꯔꯗꯤ ꯀꯥꯏ ꯃꯨꯠꯁꯦ ꯁꯨꯃꯥꯏꯅ ꯀꯟꯅ ꯁꯥꯒꯠꯂꯦ ꯑꯗꯩ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯋꯤ ꯉꯁꯥꯏꯒꯤ ꯅꯛꯅꯕ ꯅꯨꯄꯥꯗꯣ ꯂꯝ ꯊꯪꯅꯕꯁꯤꯅ ꯃꯥꯁꯨ ꯇꯦꯛꯂꯤ ꯃꯦꯁꯦꯖꯁꯦ ꯑꯗꯨꯝ ꯊꯥꯔꯛꯑꯦ ꯑꯗꯩ ꯀꯨꯝꯍꯩ ꯍꯔꯥꯎ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯅꯣꯝ ꯊꯣꯛꯄꯗ ꯑꯆꯥꯄꯣꯠ ꯑꯃꯗ ꯆꯥꯁꯦ ꯁ꯭ꯋꯥꯏꯕꯨꯛ ꯁꯨꯝ ꯀꯣꯏꯔꯨꯁꯤꯔꯥ ꯅꯪ ꯇꯟꯕ꯭ꯔꯥ ꯅꯪ ꯇꯜꯂꯒꯅ ꯅꯅꯥꯎ ꯅꯨꯄꯤꯔ ꯀꯅꯥꯅꯣ ꯄꯨꯊꯣꯔꯛꯑꯣ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯀꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯀꯦ ꯑꯗ ꯅꯣꯏ ꯏꯅꯥꯎꯄꯤꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒꯤ ꯒꯥꯔꯤ ꯇꯣꯡꯉꯨ ꯌꯥꯒꯗ꯭ꯔꯥ ꯑꯗ ꯆꯠꯂꯨꯁꯤ ꯈꯣꯠꯂꯨꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯩ ꯏꯆꯦꯁꯦ ꯃꯥꯁꯦ ꯈꯤꯔꯕꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯆꯠꯅꯤꯡꯕꯅꯤꯅ ꯃꯥꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯦ ꯍꯧꯔꯦ ꯑꯗ ꯃꯅꯥꯎꯅꯨꯄꯤꯁꯦ ꯍꯧꯔ ꯃꯣꯏꯁꯦ ꯆꯠꯇꯅ ꯈꯣꯠꯇꯅ ꯈꯔ ꯇꯧꯋꯦ ꯄꯥꯎꯒ ꯐꯥꯎꯅ ꯈꯣꯠꯅꯕ ꯇꯧꯋꯦ ꯁꯤꯗꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯈꯔ ꯑꯗꯨꯝ ꯁꯥꯟꯅꯕ ꯍꯧꯔꯛꯑꯦꯕꯀꯣ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯕꯩ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤꯅೋ ꯅꯪꯅ ꯀꯩꯗꯧꯕꯗ ꯆꯤꯊꯍꯧꯔꯤꯅꯣ ꯀꯥꯏꯅꯒ ꯁꯨꯝ ꯁꯥꯟꯅꯕ ꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥꯗꯤ ꯂꯥꯏꯔꯤꯛꯁꯦ ꯈꯔ ꯐꯅ ꯍꯧꯖꯔꯛꯄꯖꯥꯠꯅꯤ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯃꯣꯏꯗ ꯄꯥꯝꯖꯔꯒꯁꯨ ꯅꯨꯡꯁꯤꯔꯒꯁꯨ ꯂꯥꯏꯔꯤꯛꯅ ꯃꯔꯨꯑꯣꯏꯅ ꯈꯟꯖꯔꯛꯄꯗꯒꯤ ꯅꯨꯄꯤꯗꯣ ꯐꯖꯅ ꯇꯪ ꯇꯥꯅ ꯁꯤꯃ ꯀꯣꯏꯕꯅ ꯀꯣꯏꯍꯧꯗ꯭ꯔꯕ ꯑꯗꯒꯤ ꯂꯥꯏꯁꯨ ꯂꯥꯏꯔꯔꯕ ꯄꯩꯁా ꯄꯥꯏꯗꯕ ꯄꯩꯁꯥꯁꯨ ꯄꯥꯏꯗ꯭ꯔꯒ ꯅꯨꯄꯤꯁꯨ ꯀꯣꯏꯒꯦ ꯂꯥꯏꯔꯤꯛꯁꯨ ꯇꯝꯒꯦ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯃ ꯈꯟꯕꯗ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯗ ꯑꯗꯨꯝ ꯇꯥꯕꯀꯣ ꯑꯗꯩ ꯆꯔꯥꯒꯁꯦ ꯑꯗꯨꯝ ꯍꯦꯜꯂꯛꯄ ꯃꯤ ꯑꯣꯏꯕ ꯖꯥꯠꯅꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯏꯆꯦꯅ ꯃꯥꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯏꯅ ꯅꯨꯄꯥꯁꯤꯗ ꯍꯥꯏꯈꯤꯕꯁꯨ ꯃꯥꯁꯨ ꯑꯁꯦꯡꯕꯗꯣ ꯂꯣꯠꯇꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯃ ꯅꯨꯡꯁꯤꯅꯔꯝꯃꯦ ꯑꯗꯒꯤ ꯃꯥ ꯊꯕꯛ ꯇꯧꯈꯤꯕꯗꯒꯤ ꯅꯨꯄꯤꯗꯣ ꯊꯤꯈ꯭ꯔꯦ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯁꯨꯝ ꯂꯤꯔꯦ ꯑꯩ ꯁꯝꯖꯤꯜꯂꯛꯑꯒꯦ ꯑꯩ ꯈꯅꯥꯎ ꯅꯥꯔꯦ ꯑꯗ ꯋꯥꯔꯤꯁꯦ ꯁꯨꯝ ꯂꯤꯕꯗꯒꯤ ꯈꯪꯅꯔꯦꯗꯅꯀꯣ ꯑꯃꯅ ꯀꯅꯥꯅꯣꯅ ꯑꯗ ꯏꯆꯦꯁꯤꯅ ꯍꯥꯏ ꯅꯪ ꯑꯩ ꯋꯥꯔꯤꯁꯦ ꯀꯩꯝꯇ ꯇꯥꯗ꯭ꯔꯥ ꯈꯣꯠꯇ꯭ꯔꯥꯅ ꯍꯥꯏꯕꯖꯥꯠꯅꯤ ꯅꯨꯄꯥꯁꯤꯅ ꯑꯩ ꯀꯃꯥꯏꯅ ꯇꯥꯗꯣꯏꯅꯣ ꯍꯥꯏꯗꯤ ꯅꯪꯗꯣ ꯁꯤꯗ ꯂꯩ ꯈꯣꯠꯂꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯅꯪ ꯀꯅꯥꯅꯣꯁꯨ ꯑꯩ ꯐꯖꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯣ ꯅꯪꯒꯤ ꯋꯥꯔꯤ ꯑꯩ ꯀꯃꯥꯏꯅ ꯇꯥꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯁꯤꯅꯤꯗ ꯏꯅꯦꯅ ꯌꯥꯝ ꯐꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯈꯣꯠꯂꯤꯅ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯅꯕꯅꯤ ꯈꯣꯠꯄꯅꯤ ꯅꯪꯁꯦ ꯌꯥꯝ ꯐꯩꯌꯦꯅ ꯍꯥꯏꯔꯒ ꯐꯠꯂꯝꯃꯣꯏꯗꯣꯏꯖꯥꯠꯂꯣ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯏꯅꯦ ꯍꯥꯏꯔꯤꯁꯦ ꯃꯣꯏꯒꯤ ꯅꯨꯄꯤ ꯁꯦꯝꯕꯗ ꯈꯔ ꯁꯦꯝꯒꯟꯕ ꯃꯤ ꯑꯣꯏꯔꯝꯃꯅꯤ ꯏꯆꯦꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯅꯁꯨ ꯏꯅꯦꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨꯝ ꯐꯖꯅ ꯀꯣꯏꯅꯔꯦ ꯅꯨꯡꯁꯤꯅꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯑꯗ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯑꯃꯨꯛ ꯐꯩꯖꯤꯜꯂꯛꯀꯦꯗꯉꯁꯥꯏꯒꯤ ꯏꯆꯦꯒ ꯑꯍꯥꯟꯕꯗ ꯍꯥꯏꯅ ꯁꯤꯡꯅꯕ ꯅꯨꯄꯥꯁꯦꯀꯣ ꯉꯁꯥꯏꯒꯤ ꯃꯃꯧ ꯅꯨꯄꯤ ꯆꯦꯟꯈꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯝꯇꯪ ꯆꯝꯊꯣꯛꯅꯁꯤ ꯈꯣꯠꯁꯦꯅ ꯍꯥꯏꯔꯦ ꯑꯗ ꯏꯆꯦꯁꯦ ꯃꯥꯁꯦ ꯉꯥꯡꯅꯤꯡ ꯂꯩꯕꯒ ꯃꯥꯁꯦ ꯑꯁꯥꯎꯕꯁꯦ ꯃꯥꯁే ꯐꯥꯗꯔꯦꯕꯀꯣ ꯆꯍꯤꯗꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯃꯥꯁꯦ ꯐꯖꯅ ꯐꯥꯗꯔꯦ ꯃꯥ ꯀꯩꯝꯇ ꯁꯥꯎꯗꯕ ꯁꯥꯔꯦ ꯃꯥꯅ ꯅꯨꯄꯥꯁꯦ ꯐꯖꯅ ꯅꯨꯡꯁꯤꯕ ꯁꯥꯔꯦ ꯀꯞꯁꯟꯅꯔꯦꯕ ꯃꯥꯁꯦ ꯐꯣꯟꯁꯤꯗ ꯅꯪ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯅꯪ ꯄꯥꯎ ꯐꯥꯎꯔꯛꯄ ꯉꯥꯏꯕꯅꯤ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯈꯣꯠꯇꯦ ꯀꯥꯏ ꯃꯥ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣꯛ ꯃꯥ ꯈꯔ ꯇꯧꯁꯜꯂꯦ ꯍꯥꯏ ꯃꯔꯛꯀ ꯍꯥꯏꯅ ꯊꯨꯠꯀ ꯆꯤꯡꯈꯠꯁꯟꯅꯕꯗꯣ
kapti kaptana kapsanaba asai ma nupa sam tang unardi sini ko ichi mai thamoi sing je nupa ju ma se nupa ju kapsanai ra kapira di khangde peri peri waga ding hange hai ko amtang sam thongna je kho se sini bu ko hai je de ichi da isu pa mi ko le ai nang punsi yu ina or su amuk tang di uge na khanjai ni kholi ni nang lu hong aroi dra khol aroi dra kai ni chi sin am hangjal le ada sai sona ka da pi roi ko le angang du lei ba ngam maroi di chi khangra ba ne ko khangda ba saraga hangjan na ba ai da ne pauli da ta nei ni da na ai la ke khot ke sine ba ai sin pa ai khutak ta la ke sini da ha da ichi la o sine ba ai se ko sai gi momong nu pi chi gi bu pa sini ko hai se ichi sin na mafam je khar tham na tha re hai di sai gi mo da du na na sai gi prajuba tu momong nu pi chi lu bu nu pa ni de mongon da batanam ju ta tai pi ram ba ma na pam da na momong nu pi shali ni hai ba gi batanam nu thoki ba ni na yam la na lau gi tra na ma khan ba ko ada ma se gadha ma ti na ta ma na mafam je khar tham na tha tham thar ga ma nu pa se ga ma se thengna re thengna ro unara kan se tam na ma se nok phet ka tawe ko nu pa se na ngai ba ka nok phet ka tawai sana kan pa se nu ai la le kho le kan sum wai se sum hodok na ba tore ko isi kai mong ka taw na ko ti je se myoi ba ni na je se ma se sa mak ti na ta ba ni na he u ba ka wo long na khongjan ba chik chan ba ti chasan ba di ma sung ngam da ba khodo mi no ka ta mami to ka thilo nang gum ba do da ga ngang bu di ichi mo je ngam da ba ichi se ma se moli ma se sung khar khar ngang e da ma ba sa ngang ki ba se ko ma na ning se mu da ma hai nang si bu karam ba mi no nang na una se hai ba da ina harau na ga ina ga tholai si bu nang nung si ba gi man ro kai ni yam ti na song ni ma ngang he ko ma na hai ai nang se nang gi na khasai da khupang na on da thar su ngam me do ai nangon da ai khochina nang gi namai da theng pha ba ai nang si hangoi tu gol sei ka ngang he ko nupa sum tumi na taram ba dei nupa su khum kal ab san te ai nang nungai ta da na nang hoji phaw na yum pan da na lei ba da ai nungai ta da ai lobi na hai be wa ni ai nang ka su nu si ban na te nang nu si da ba na bu ai nang ina mo nu pi do cheli du ni kholi du ni ka ngang khalab za ni da haidi miyoi ba se kena tong na angam ta na za ichi se ma ping long song le ko song na ba da gi ichi se yam tin tin na ngang ga da chin tin na ba sa gi ngang gi ba se ma se song la ga chin noi na ju cha da ba chin noi thi ra nga klap di ichi se ma chin ji phu re ha ko pa du di ma ni ma chin thi rak te chung ka ka thane bi mong da sungang pa amu su ta bi tap thare hai nu pa da nang tang di saw gi nu khot ki nu na wai di phana kuina sa ne hai nu pa du di ichi se na saw ba khra handa bi ma mi ju ba nu pa ni theng hoi aina lan mai nang kitang di khallo aina lan ba ni nang engo da later su ya du bu ai no da lan gi ba du gi ai la le na hai ba ni khot pa ni hai ichi se ma se saw ni man da na ko ma se tin si sen ba ni hai ma mai da mak ti sen da ba za ni da ichi su silam dai da yeng hai ba ai sit chi sit loi si ra ma mai se di pieng ga dam ni kan khala ma se kan da dum thabak wai da sisel ma za ni chi na sai ma mai da sel di nupa ni ma sing phatam ni ma sam ga por ga bang law ga thara di mi ma da kai nu nupa ni phuri ji bo ijat ka loi mang ani sai sai ichi su ma su lam thang na de ma khang na ri na ko du ji kitang khan de ya da bai ta re ne chance tong mang du ri ba de khala ma na thaba wai da ten thu isela ma se chen cha chala lak pani hai pen ra ma di adai nupi ni na ko phuna ma da ni pi nupa he ta ngam mi do ma se saw boy kai boy tung halaga yam thina saw ga di yeng hai adai ichi na yam thina saw ga yeng gi do ma do ke no to boy di na ti ka saw di saw ni su tanarak pra yeng ni ba tanak ta di ma chen doi ba ta ni tanarak te tu mi na dum tingak mayang na ga lepa yeng hor ba zani da ai ma ya khalak pa ga ma se pen cha do thamoi na as ai thamoi na siung ai na dum ke hai ni laman khum ba do ko laman khum ba phang jare ma mai da mak na tra su ai ma thabak to baw di si chalam me kan khala ma se na paw se nungai man da hai ta ni pen man da ma mo ga lam thang nai bu nu pas na ma na phone to man paw tam ba ni hai nin pa na nang engon da haim da thoi do kai no sine ba de chis na hai e nangon da hairam ba doi hairam drai shauning man da na ai asu kui na ngai rak pa do du du gin tai thu bu hai thu bu ni nu pa do una ba hai ba san ne ba de iche ga lam thang nai bu nu pa sine sawalak bi ne ba engon so hairam de ai nang phajana khalla kholaga nang ai khangda ro ma thabak torom dong mali khole na hai bi che se choi khram sai gi landi lan da sum ba nam pislak pe mo to bi che se ma se ta adu ma se ma chin thi nga ba sai gi chin thi ba gi haina bi to ko ai di mi hun do ka nga ga lai ngai tu da ama so mu
khara phagadrana pawu tamuraga seran turang ngang pote iche si mi hunje kakakidana machin dong thiraba lam thangnaba nupa sida jumaje pendadana nei nupa ge dumba khadrak ma dak torokanu kholakanu ai sungang lan de aina lan boy de engsi sumaina thoido thopa ka sungam moi ai ki thamoi da nungai ta ba ngon da phawgriba de iche sumaje bre da khappe haidi mona sai pi ge badnam moi ma sen chenjaraga ngon da aina pam da badagi imonu pi de ni pisan bani khopani na haiba matam da mana chongthok kirak panatte mana landana mana namdana imonu pi se pam badai phabne na adumai na hagi ba kemte tumina leishanaraga hauji hetta mana imon pido phangdra kanda ai sibu pangya ya ba nupi dongna amu paw phar dai sauning da nai tho ubani adek aina mamai tinji salubani kholubani haib jani tindi thabak ta setpani da mana sai paw tamade di mamai di semani di mamai dam sichaning bato sisala di pe pelam ga da ba ki bagi haidar ne ko ada sisan gi da bane ba ada paw tamade ma sona ai mamai tinji salin tamab jani da mai sisan gi bani khot ki bani na ma hai khappe ko ma se ta khappe ni pi ki khoi ama lei na bra khappi ma ko khap thare ni nu pa sa ma se tumin lei re ko ali che na phone ga se ma se sar ko pat laung ga kak that le ko ali tumin nu pa nu si di ko sai koi to sai tar kam ta di ko ti kan ti da sang le ni hum ni ma se paw phang na dre ba ko paw phang na dre tumin lei na re da lei na ka nu pa si na message thar e ai la le ai shoi gre nang doi na khaman je bai hai ba ni khot ba ni kan sum theme theme iche se ma je tang di nungai bam di phawjare ba ko pam da badi natte ko de nushi bu du thamo de nushi ra iche na tseng na khang di do pam ba di phawjare ba ni ba iche na adegi sauna ba phare ko ma se de iche na sawa phare mai tong da mo ani se iche se ma se ikui da dum che le nu pas da a che la kan se da leisabi lishala bani na kuina thambado ma pa na ko ikai ta na sai khoto na myam thokre ko wari pu ba na haina ga amu su amu mamau pi thok de chenjan ge min na ko prapap thuna hong to e ande ho kan da yam tina iche se ma se nungai na lei rai ta nungai bai badi chaning bu da chai shening bu da cheli ha ba gi wafam na te ma ga thingna jari ba ko ai lamdam thi nak na ra kana no su kang khang ta ba nupa se ko yam thina naknaraga su unaru draba yengnaru daba taraga di kemta khangna de dana ko yam thina pharamba mi mo oina hingba matam da hingminna ba ya ba mi oi bai tar ne laila su se yam thina hai kyang yam hai bno di khoina khangde wangang ba matam da machang oi ba khak ngang ha ko mapuri bani na pangtha thagali ra su khangdre chena do thaga pa yam thin thagale yam thin phai hai pen thok pa sima yam hai sumaina punsi lambi je hingminare de sidai jamung kamain tauge da iche se mayum pal madung da koi chahi ma mukse angang yaw de ha ko angang yaw da bes manta saba do sida chari ba agi hidak lang thak hai da ne myam cha pesa se iche yaw jar pa ma su sana lupa ga se loi kai na kot ni yenge da uchina chin na ma se angang se yaw re ko angang yaw kan da phajana hojibudi leminare da angang yaw jungai marak ta ko mane maku haiba simak ta bu ni pi bina angang yaw draga di phajana kishu haibi te da na ko aduna adugi awa ga se magi mapure bana phajana men bi ba to ko mo na nga adumai nga ngonu khot kanu kaina prak magi miseng da ngak leiba na ta ma pa gi su yana ba chat pa dagi magi su imana ngangi do nang lana logonu na angang su natre ada ahni pa ngang ni nang managa nu kho kanu kai yam phajana haibi hai smain tog da na pusi je hinga ki bani da pusi se am nungshi hai iche na haining ise ko iche na magi wari hapai se mane phajana haining se nupi bi sing da nupi ne chahi 35 yok shala ga di 35 ki matung henka khadi hai tan 36 37 ga yoga di sise angang yabugi chang se hauji matam na kaino khara wai hai ko aduna yari ba makai chahi 35 ki mamang da nupi sing se 35 ki mamang da yum palu natraga di anga ma yaung na bo hona ba da tasing na sel se am changi hai adagi magi punsi sida thokri ba pen da mayam se sum mayam sum khanganing ba do ko adugi tamak ta wari se share to biyo na habirak pani pare ai wari se ngasi gi di sida lo shinjarage soi khilan ki ba wahai wata phajata ba yar ka su mayam da ngak piu hai ba wafam thamjari